मागी कथोप हायरगदी मा मथंदा सोपा मागा समिनरिबा सोक्तबसिना मागी कथोक्सबो ओइरम मुता फारो दगी पाउना पारो थबक्सि आई सिंगना दैला कागी मता ओइरो पाखोंदा ओइरो हुरु लेखा दुम तौबदो मसागा यांगना तौबदो दे दुम कौरगा मासे हुरु हाइना याम दुम चटखरे याम कन्नादि होनरमी मोय आदासु अदो आई सुम खनबदा अदुसु इन्फेक्शन चंगिबा माले मासो अमदबना फै हाबगी मागी चाउना हाइरमबदो याम लोइना अदुमदि आई पादो होय लेगिदे अमुक्सु नोंबदि am thina nungaite ai ga magadi ai am matam su loinaiba ai ngonda lakna dane nong sawande aina sawning ba kai am lai aga ji una da sidi ai silai ri sidi kai no ga te maga ga thar ai bo ni ba tandi ga re kari ga ra chana ba cha pa che ai haraw na ba phim ta ga so lai la ga yam taw ai cha tu tong di tong ga le mama ga thiam ning ni ude namen de so complex science hai de imai maming pisak din jing wan ta hai basina mapai maming ni mahang toy na lawgan base anan ga kan na hai gan base ai mi oi na he mi oi ne mi oi na ba phaw player sanong ne he si matam den ba gi sana ba du tawganu hoki sana roi oi ri ba nupa ama sung nupi masa sing ko nogi ozana ne leitraga su he na phaba gol lawraktana namai paktana ne manipur gi michat poraga amna sawa pithibida masakhangba amamangdi oyu habase kwagi taraptage ai haijage hoina di khangja hodraba aigi ipuroi baga tinabiramba ahal angang di ima ibel digi punamak laiba tang 13 sida thangje numit sida aigi ipuroi bagi Shradha sorat thole masida baton phangbi hodraba su phangbi kana tawbiragadi lai manam tang oisu katpa lakru haina yung akogi yung gi nongmai thembi site tegi aigi loina bi ma sai hoina aina batom tawjari मैम सिंजमे 360 ना ngasi lakchari se koi khurai da leibiri ba huru khurai har ga khangno bi ba dominant sports complex to gare मैम so hena khangbiri koi numit kharni gi mamang da koi guwahati da koi ramdam sigi sanaroi hockey sanaroi sub junior men's and women gi hockey team bu lamjing bi khiba dumba nupa sing hai tare sub junior hockey gi boys ki nupa gi sing nupa gi team bu lamjing khibbi gi fa haibati manager oina pu bi khiba yamba huru na matam manung matam chadan koi yaksna koi mai ho lang pok tholok padagi Leikhidraba du mayam na dum koi manipur ramdam nikhibani mayam su hena khangbi da yamba sina hotna biramba kari kari laibano aduga yamba huru sina hinge matamda kari pamjaramba aduga mahakna kanna hotna biramana maram oiraga khurai mai kaida oiriba sanoi singi phibam mahakna hotna birammi ba football taraf sina mayamda kaya karai bhawda mateng pangba yung manung singna mataw kramna hinghoriba amadi macha kaya lehoriba yung manung family members singna karamna awama sha langhori haibagi dama khangna nabagi dama singmai tree sina ngasi live asi hajarakpani mafam asida uribasi mayam koi yamba huru na hinglingai matamda kapiramba photo na poni ga koigi pau sagol hai tare koigi sagol ga lepminaraga photo kapmina khibagi photo ubo phangli somna kandana iribasina may your noble soul rest in peace haidana may your noble soul rest in peace kaise koi ngasi bhaw mukta pawa koi pajadri noble soul hai se kari gidamak kano hai tari mahakna hinglingai matamda mayam gidamakta mangjil thana mateng pangbiramba asolana sing mateng pangbiramba leitalai sing mateng pangbiramba awana nanglaba sanaroi sing mateng pangbiramba sing adu mayam ningsingjabani habasimasu nangayo famda uchabani nongmaitem priyo haraga su khangnabibani yamba huru si adu mayam hangbiramnani huru haiba ming asi karino huru haiba ming tholisi manungda kari leibage adu huru haiba ming asina kari akogi paphong challibano haibagi matangda su koi imung manunggi miyo singa adumak wari sajarake your courage and strength were an inspiration to all the youths of society haidana su ibiri haidi na horakliba na harol mayam sinasu mahakna inspire to viramba sing adu su ngasi phawbada inspire to duna mahakna Leikhidraga su mahakna semgot charamba saga charamba mafam asida sana phanabagi thabak tawduna manipur imaleba kinota ming chat purak na badum sanaroi kaya ma semgat na nabagi amadi haksang bu kogi na de kana ekta kaidana thamna nabagi dumba chawa platform amasu oiduna ngasidi sanabung asida yamba huru na sembiramba sanapung asida mayamna su harau tamna nungaina sanabagi mami over phangli sida su dumak over phangli rest in peace nungmai them priyo huru haiduna su ibiri aduga
mayamna sumna saithabiri sportsman su oibirami mahakse mayamna hakse sportsman habadi hockey bu yamna pamna sanajaramba national player amasu oi habasi mayam fama thamjaning bani aduga artist oina su habadi manipur gi film kayada mahakna koigi supporting role loba main role loba kaya kya ama hona biram matungda koi manipur film amadi manipur gi arts and culture sibusu singkhatna na bangam bathak to hona biram tu adventure mayam koigi masa se koigi chumba haidi khara adventure oiba adventurous oiba chingkaba gari thauba daidi mayam makta tin ba khotpa sigumba mayam se yam pamjaramba haitare sigumba dumba adventure masu oi haina so haibiri loinana samadon hariba koi rider group asigisu mayam subject to correction la lagadi sedok piro samadon hariba rider group asigisu mahak se rider oirami bullet thauduna mayam da achau chau message pibirami haibisi masu mayam da thamjari you may not be here anytime but you are still in our hearts haidana su message pibi mayam nungsi born on 10th August 1973 da pokpi khibani yam base handaki chahi siga tharagadi chahi yan khai post tok khabani aduga Leikhidraba date asina 3rd August 2024 somnakan maning thangba site so dum iri may your noble soul rest in peace haina dum ibani masagi dumaina khoigi sanaroi singna sanaroi oringai matam hai tare manmi thawan manipur gi khoigi manipur gi film gi oiba team hai tare football sanariba team mami thawan team masigi su mahakna khoigi promoter oiba khaktana tabida mahakna achangba sanaroi ma masamak artist oina lerubanina artist oina su saruk yaba oina mami thawan gi su achangba member am oibiduna mami thawangi football sanarambagi mamini mayam haidi football match adu sanaba hawdringaida beach habagi adumba nushiraba moment tuni ngasi naidana lehobagi mami mayam do chariwa somna kanda su dumak ibiri madudi may your noble soul rest in peace haina dumak makha chathabiri no my tempriyo huru your courage and strength will remain as an inspiration to all the youths of our society haidana siladum ibiri adu somna kanda laibasina mayam dum yengbiyo yambai hurugi mahaki hairstyle hai tare khoida su hingngi matamda mahaki yamna pamjaba hai tare tai mayam sisu pamjaraga su mahaki hairstyle se yam tongan bani samje tungda thadaraga yam phajana koi pullaga yam phajaba mongda punbagi saktam ama mayam si picture sida ubiri aduga mahakna guide tobiba haibadi manipur gi hockey koigi sanaroi sing aroina nupi gi koigi sub junior koigi women's ki hai tare pa sub junior gi oinba team sibu mahakna guide tobiba takpiba tambiba gi mami ama mutnai taba mami ma thambirambadugi mayam mutnai taba mami ma oiduna ngasidi turf ground asigi akoibada asumna thetuna thamlaga mayam matung tarakadoriba koigi chahol surol kayada huru khurai football turf aduga mayamna su damenti sports complex haiba mafam asida mahana yambasina khotna birambasing adu asimak lehoriduga mayamna su yambasina Leikhidraga su mahakna semgat piramba mafam asida adumak makhatana hakchang sajel oina su aduga sana khona basibu yosar yokhat pibu oina amadi yamba huruna khona biramba adumak makhatana support to bibu oina mayam sina adumak sana bibagi mami ekoina uba phangli ado sanaroi sing sigadi ekoina ngasidi thorom sigadi mai lenana ai wahang pahong dangdi tawning mani ado mayam imung manung family gi members singa unana bagi tanja duma sulaujage somna kanda mayam huru Dementi sports complex haina lai wasing sigi mathakki hai tare somna kangi lambi sidagi changlagani yamba huru hoigi yum laigadoise ko lambi sidagi maning thangba get tani koi changjanjarake aduga mayamna karigumba yamba huru sigi huruga loina biramba tona tina biramba chinaw sing leragadi yamba hurugi aroiba mathau mangam pakthokpagi thorom haitare mayam ado koigi aroiba mathau mangam Shradha haigasu khangna biba lana thorom haigasu khangna biba dumba thorom asi la leba August liba tha sigi August ki tang 13 ta mayam tai haibasi masu mayam thamjage thangje numit ta bani yambase Leikhidraba numit asi Manipur ima leba ase punu ninkibani mayam nasu hena tabiri sanaroi singbu nungsibiba madi Manipur film bu nungsibiba punama animak yet oi hairaga sengat piba sagat piramba duma miyoi Manipur da tangli duga Manipur hockey gi oina lakhu matam da su mayamna khangbiri Manipur hockey gi hek lakhu matam da yamba huru si mayamna khut thekpada haibadi imaleba ki sanaroi sing asina mayam koi sakmale manaba koigi mapanda tholaklaga state asigi wangmada thoraklaga samale manaba mayam amaga koigi compete tawnak matamda yamba huruna achoba thodang lawduna lakhibani do yamba se Leikhidrabani na hojikti ahangba achoba ahangba moi hore haibasine koi symmetry se mai kai mayam yomda thamjani base yamba hurugi mamang thangba maikai ni ko sida leisine mamang thangba maikai da leiribasi koi laisang ama lei laisang sigi hek nakanda
ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯁꯪꯒꯣꯏ ꯑꯃ ꯂꯣꯏꯅꯅ ꯃꯥꯡꯒꯣꯟ ꯂꯩꯕ ꯎꯔꯦ ꯃꯥꯡꯒꯣꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯖꯔꯛꯏꯕꯗꯨꯅ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯒꯦꯠꯅꯤꯀꯣ ꯌꯥꯝꯅ ꯍꯨꯔꯨꯅ ꯁꯦꯝꯒꯠꯄꯤꯔꯝꯕ ꯁꯥꯒꯠꯄꯤꯔꯝꯕ ꯒꯦꯠꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯁꯨꯃꯥꯡꯁꯤꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯥꯏꯗꯇ ꯎꯔꯤꯕꯁꯤꯅ ꯌꯥꯝꯕ ꯍꯨꯔꯨꯅ ꯁꯦꯝꯒꯠꯄꯤꯔꯝꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯏꯁꯤꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯤꯅꯕ ꯔꯦꯠꯇꯨꯗꯒꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯣꯡꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯋꯥꯇꯔ ꯔꯤꯖꯔꯚꯔ ꯋꯥꯇꯔ ꯐꯤꯜꯇꯔꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯁꯇꯨꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯇꯨꯔꯦꯜꯗꯒꯤ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡꯗ ꯁꯤꯗ ꯐꯤꯜꯇꯔ ꯇꯧꯔꯅꯤ ꯉꯁꯥꯏꯒꯤ ꯇꯉꯥꯏꯐꯗꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯃꯊꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯄꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕꯤꯔꯝꯕꯒꯤ ꯃꯃꯤꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯅ ꯏꯌꯥꯝꯕ ꯍꯨꯔꯨꯒꯤ ꯃꯥꯡꯒꯣꯟ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏ ꯃꯥꯡꯒꯣꯟ ꯇꯝ ꯆꯪꯁꯤꯟꯖꯒꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯧꯔꯝꯗꯨꯃꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯥꯏꯀꯩꯒꯤꯁꯤꯅ ꯏꯌꯥꯝꯕꯒꯤ ꯇꯨꯂꯨꯁꯤꯕꯣꯡ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯔꯥꯗꯦꯕꯤ ꯂꯩꯕ ꯇꯨꯂꯨꯁꯤꯕꯣꯡꯗꯨꯅꯤꯀꯣ ꯁꯤꯒꯤ ꯃꯥꯏꯀꯩꯁꯤꯗꯅꯤ ꯏꯌꯥꯝꯕꯅ ꯈꯨꯔꯨꯝꯂꯝꯂꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯑꯃꯨꯛꯇꯪꯗꯤ ꯄꯨꯔꯛꯂꯗꯤꯀꯣ ꯍꯥꯏꯗꯅ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯍꯣꯀꯤ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯈꯤꯕ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯃꯌꯥꯝꯗꯁꯨ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯅꯤ ꯅꯨꯄꯥꯁꯤꯡꯒꯤ ꯁꯥꯏꯠꯀꯤ ꯍꯥꯏꯇꯥꯔꯦ ꯕꯣꯏꯁꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯁꯕ ꯖꯨꯅꯤꯌꯔ ꯃꯦꯟꯁꯀꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯑꯃ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯅꯨꯃꯤꯠꯁꯤꯗ ꯏꯌꯥꯝꯕꯅ ꯀꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯝꯂꯒꯗꯤ ꯁꯣꯏꯗꯅ ꯐꯥꯏꯅꯦꯜ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯔꯛꯑꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗ ꯑꯃꯗꯤ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯃꯥꯡꯒꯣꯟꯗ ꯑꯩꯈꯣꯏ ꯀꯥꯈꯠꯆꯒꯦ ꯏꯌꯥꯝꯕ ꯍꯨꯔꯨꯒꯤ ꯂꯩꯕꯤꯔꯝꯕ ꯃꯍꯥꯛꯅ ꯁꯦꯝꯒꯠꯄꯤꯔꯝꯕ ꯌꯨꯝꯒꯤ ꯁꯪꯒꯥꯏꯒꯤ ꯃꯥꯡꯒꯣꯟꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯈꯠꯆꯒꯗꯣꯔꯤꯁꯦ ꯁꯨꯃꯥꯡꯗꯒꯤ ꯀꯥꯈꯠꯂꯒ ꯊꯥꯛ 1, 2, 3 ꯃꯔꯤ ꯀꯥꯈꯠꯂꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯍꯨꯔꯨꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯎꯅꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯗꯣꯔꯤꯕꯁꯦ ꯃꯥꯡꯒꯣꯟꯗ ꯎꯔꯤꯕꯁꯤꯅꯤ ꯏꯌꯥꯝꯕ ꯍꯨꯔꯨꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ CRPFꯀꯤꯁꯨ ꯄꯔꯁꯅꯦꯜ ꯑꯣꯏꯔꯝꯕ ꯑꯗꯨꯒ SPG ꯇ꯭ꯔꯦꯅꯔꯒꯤꯁꯨ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯝꯕ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯕꯤꯔꯝꯕ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯕ ꯁꯤꯟꯐꯝꯁꯤꯡ ꯄꯥꯏꯕꯤꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯄꯥꯎꯗꯝꯕꯤꯔꯛꯄꯅꯣ ꯀꯔꯝꯕ ꯁꯤꯟꯐꯝꯁꯤꯡ ꯄꯥꯏꯔꯝꯃꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯁꯤꯡ ꯂꯩꯕꯤꯔꯝꯒꯅꯤ ꯍꯪꯁꯨ ꯍꯪꯕꯤꯔꯛꯎ ꯑꯩꯈꯣꯏꯅꯁꯨ ꯍꯪꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯏꯌꯥꯝꯕꯁꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯝꯅ ꯁꯦꯠꯆꯔꯝꯕ ꯆꯥꯖꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅꯁꯨ ꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯤꯠꯆꯔꯝꯕ ꯐꯨꯔꯤꯠ ꯈꯔꯁꯨ ꯁꯤꯗꯩꯁꯤꯗ ꯀꯣꯆ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯣꯀꯤꯒꯤ ꯁꯤꯝꯕꯜ ꯊꯦꯠꯄ ꯀꯣꯆ ꯑꯃꯁꯨ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯃꯁꯨ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯖꯤꯟ ꯖꯦꯀꯦꯠ ꯑꯗꯨꯒ ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯏꯟꯅꯅꯕ ꯏꯟꯅꯐꯤ ꯑꯗꯨꯒ ꯐꯩꯖꯣꯝ ꯊꯝꯂꯤꯀꯣ ꯁꯤꯗ ꯐꯣꯇꯣꯁꯤꯗ ꯎꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯄꯥꯕꯨꯡ ꯍꯥꯏꯅ ꯐꯣꯇꯣꯁꯤꯒꯤ ꯃꯊꯛꯇ ꯏꯔꯤ ꯀꯦꯞꯁꯟ ꯑꯣꯏꯅ ꯑꯗꯨꯒ ꯄ꯭ꯔꯤꯌꯣ ꯍꯨꯔꯨ ꯅꯣꯡꯃꯥꯏꯊꯦꯝ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯥꯒꯤꯁꯤꯗ ꯑꯩꯈꯣꯏ ꯐꯣꯇꯣ ꯐꯖꯕ ꯅꯨꯡꯁꯤꯔꯕ ꯐꯣꯇꯣ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯃꯍꯥꯛꯀꯤ ꯃꯨꯠꯅꯥꯏꯔꯔꯣꯏꯗꯕ ꯃꯃꯤ ꯑꯃꯁꯨ ꯑꯣꯏꯍꯧꯔꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯥꯏꯐ ꯁꯥꯏꯖꯀꯤ ꯐꯣꯇꯣꯃꯛꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯏꯌꯥꯝꯕꯁꯤꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅ ꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯁꯅꯥꯔꯩꯒꯤ ꯑꯩꯈꯣꯏ ꯂꯩ ꯄꯔꯦꯡ ꯂꯦꯡꯂꯕ ꯃꯇꯨꯡꯗ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕꯒꯤꯗꯃꯛ ꯊꯧꯅꯤꯖꯕꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯂꯣꯏꯅꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯑꯩꯈꯣꯏꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯄꯣꯊꯥꯖꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯔꯨꯝꯕꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯑꯩꯈꯣꯏ ꯁꯦꯝ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯕꯅꯥꯅꯥ ꯆꯤꯞꯁ ꯊꯝꯕꯤꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯗ ꯁꯪꯒꯣꯝ ꯊꯝꯗꯨꯅ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯔ ꯈꯖꯤꯛ ꯐꯪꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯠꯄꯤꯕꯒꯤ ꯃꯃꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯏꯇꯩꯃꯗ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯏꯇꯩꯃ ꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯝꯇ ꯍꯥꯞꯆꯒꯦꯀꯣ ꯁꯤꯁꯤꯅ ꯀ꯭ꯂꯤꯞꯇꯣ ꯑꯝꯇ ꯊꯥꯕꯤꯌꯨ ꯁꯣꯔꯥꯕꯥꯇꯣ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ ꯏꯇꯩꯃꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯁꯝ ꯅꯤꯉꯣꯜ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯍꯣꯃꯦꯁꯣꯔꯤ ꯗꯦꯕꯤ ꯑꯗꯨꯒ ꯌꯦꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯅꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯌꯦꯠꯇ ꯑꯣꯏꯕ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯏꯃꯥ ꯁꯛꯄꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯗꯃꯌꯟꯇꯤ ꯃꯌꯥꯏꯗ ꯂꯩꯕꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏ 5 ꯏꯆꯤꯜ ꯏꯅꯥꯎ 5 ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯏꯆꯦ ꯑꯍꯟ ꯉꯥꯡꯕꯝ ꯑꯣꯡꯕꯤ ꯕꯕꯤꯇꯥ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯏꯌꯥꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕ ꯍꯨꯔꯨ ꯏꯇꯩꯃꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯀꯣ ꯃꯍꯥꯛꯁꯦ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯑꯗꯨꯝ ꯆꯣꯡꯊꯣꯛꯄ ꯑꯋꯥ ꯑꯅꯥ ꯎꯕ ꯌꯥꯗꯕ ꯈꯠꯅ ꯆꯩꯅꯕꯗ ꯑꯣꯏꯔꯁꯨ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯏꯚꯟꯁꯦ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯒꯁꯨ ꯇꯨꯔꯦꯟꯗ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔ ꯇꯨꯔꯦꯟꯗ ꯏꯔꯨꯞꯄꯒ ꯏꯔꯥꯛꯅꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯥꯅ ꯍꯦꯛ ꯆꯣꯡꯊꯕꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯖꯩꯀꯣ ꯃꯥꯁꯦ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯊꯋꯥꯏ ꯌꯥꯎꯔꯝꯃꯤ ꯁꯔꯨꯛ ꯌꯥꯕꯤꯔꯝꯃꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯅ ꯍꯩꯌꯦꯅ ꯑꯩꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯑꯣꯏꯔꯦ ꯁ꯭ꯄꯣꯔꯠꯁꯇ ꯑꯣꯏꯔꯦ
ꯑꯗꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯑꯣꯏ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯄꯔꯁꯟꯅꯦꯅ ꯑꯩꯅ ꯂꯧꯖꯩ ꯍꯣꯏ ꯑꯗꯣ ꯏꯇꯩꯃꯗꯒꯗꯤ ꯁꯨꯝ ꯇꯥꯃꯣꯅꯒ ꯍꯥꯏꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯅꯥꯔꯒ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦ ꯃꯥꯁꯦ ꯆꯪ ꯂꯥꯎꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯍꯣꯀꯤ ꯃꯦꯟꯁ ꯋꯨꯃꯦꯟꯁꯀꯤ ꯃꯍꯥꯛꯅꯁꯨ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏ ꯍꯥꯏꯀꯣ ꯃꯍꯥꯛꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯌꯨꯝꯁꯤꯗꯒꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯃꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯖꯔꯛꯀꯦꯀꯣ ꯍꯥꯏꯅ ꯁꯣꯏꯗꯅ ꯈꯨꯔꯨꯝꯃꯒ ꯆꯠꯂꯝꯅꯤ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯇꯩꯃ ꯍꯣꯏꯗ ꯀꯔꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯒꯗꯤ ꯂꯩꯕ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯊꯝꯕꯤꯔꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝ ꯍꯟꯗꯛꯀꯤꯁꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥ ꯖꯔꯅꯤ ꯄꯥꯝꯖꯩ ꯆꯠꯂꯤ ꯋꯥꯕ ꯈꯪꯗꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯒꯤꯗꯤ ꯑꯩꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯄ ꯑꯣꯏꯔꯒꯦ ꯌꯨꯝꯗ ꯃꯔꯝ ꯃꯣꯛꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯄꯣꯊꯥꯔꯒꯦ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯦ ꯏꯃꯥꯟꯅꯕꯁꯤꯡ ꯇꯤꯟꯅꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯃꯥꯡꯉꯤ ꯑꯗꯨ ꯅꯨꯡꯁꯤꯔꯒꯁꯨ ꯃꯣꯏꯅ ꯅꯨꯡꯁꯤꯃꯟꯕꯗꯤ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯄꯥꯔꯇꯤ ꯄꯨꯜꯂꯤ ꯑꯩꯉꯣꯟꯗꯗꯤ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯃꯆꯥꯁꯤꯡꯅ ꯌꯨꯝ ꯁꯥꯕꯒꯤ ꯍꯥꯏꯕꯗ ꯌꯨꯝꯁꯤꯗꯤ खरा लेगा साजी अदु पैसा थोप थबा हाना सेंबिरंगे लाइफ लाइन दि सेंबिरंगे हाय मसा लेत्रगा सु कोइ होजि नुंगुदि नुंगाइते मपा लेत्रबा मसादु ओइरनी मागिसु अखोइगिसु नुपा लेते अदुबु पैसागी दमक्तदि लाइफ लाइन दि मयाम अमना सेंबिरने तिना कथोपा आइगी पेंजबा दु ओइजरे अदो तेमा इचासे इतैमगी इचासे कयानो इतैमना हुजिक पुहोगदोरिबा हाइतारे तामोना लरिङै मतमददि इचा मयामसे चासु अदुम मसिंगदुमा हाइबिरो अदुगा तामोना लरिङै मतमददि पुन्ना पुमिनरबने हौजिकति इतैमना पुबिगदोरिबा अखोइगी सेमबिगदोरिबा आगांसिंग हाइताय कम खोइसे चही कयामुक सुरे कराइ भावबगी भारनो इतैमना हुजिक लिंजुमदा थांगतपिरमलिबसे मयामदा अमतंग थंबि इचासे मंगानी नुपा अनि नुपि अहुम अदुगा माना योक्चबसु दुम यावरे मयामनि आदि मंगासिदा पुलप भारा दुम पुजेबा अदु पुना तरीने पुदोइसे अदु 12 स्टैंडर्ड ना फादिगी अचौबो ओइरे होय अदु इसा सिंजे अखोइगी स्पून फीडिंग तौदबना रा हाइबदरा हाइगदरा अदुम टैलेंट लेजै मसागी अदुम हिंग कथोइदोको वारोयना दि खल्ली मपा लेतेबे अवाबदि लै अदुबु यामना वाना यामना नुंगाइतना योक्पगिदि आई ओइरोइदराना खल्ले आइना ngamba level मदि आइगी इमा इसे अखोइ मयाम संगदना मबुंनि नुसिनदनबदि अखोइ तौबनी तेमा तामोसे मसासु यामना फनसु इ वांगसु चावबनी को यामसे अदो यामगी मसागी ओइबा अनाबगदि लैगिब्रा हाइबदि गुवाहाटीदा चटलगा अखोइगी मसागी मणिपुर स्टेट की ओइना सानवै सिंगदु गी मैनेजर ओइना चटखिबु ओइतारगसु मसादा अनाबा नुंगाइतबा इतैमदा इसासे सिसिमदि नुंगाइते बंग लायें थोकनिंगी हाइनिंगबा खोनिंगबा करी इतैमदा निंगमदबा करी गदले हवि कई अनाबसे असेंबकदि हानदि मा पेसमेकर हापि पेसमेकर हार्ट की अदो मा फैमिली फावो पेसमेकर हापे बेजे खंगे माना पेसमेकर हापगदि मचादा नुपा थोक्तबा मिना खितंग लुक डाउन तौगद्रा हाइना फोंदोक्ते अदो हंदकिसिददि मिना लोइनबा खंगे अदो खोइना सिनजु सिले सिलगा मागी सिदगी उइगद्राना खल्ली अनाबा हेंजनबसे हाइदि रिकवरी तपखिबसे पेसमेकर सिना मरम ओइरगा मागी परसेंटेज की सांगी मतुंगदि फगकनी हाइबसे अदुबु मागी कथोक्पा हाइरगदि मा मथंदा सोक्पा मागा समिनरिबा सोक्तबसिना मागी कथोक्सबा ओइरम माना हाइरमबसे होय अदो इतैमा मसागी मैसिना चाकलबा मतुंगदा हाइदि इतैमागा दुम फोनदा वारी सानब्रा सानै अदो करी वफम हाइदि काउंगमदबा करी गदि लै माना हेक मै हेक चाकलबा मतुंगदा आई कस तौरै पोलोय दुम हाइरमदौ मालिको करी गदि हाइरमि निंजिंग बिहोबा कसु अखोइगी अस आई कसु तौदे नोई हयेंग लाकनी दु लाओ अदुम फगलानी कसु थोइदोपा वारुनु दंगदि हाइरमि अहाम कनोगी हाइदि पाखतनबा खंजनबिरमेबा इमादसु अखोइदसु आइदा मसासिंगसु दो अंगांसिंगा वारी सागे खोटके गाइदि साइ अदुसु साइ अदो इतैमा तामो लैते हाइबा पाउ ताबसी करम कांदा कनानागदि पाउसी तमखी इतैमा तामो हेक लैचे ताबगा इसादा फाउगिबदो मयामदा इतैमागी अवाबदो मयामनासु फील तौनबको कछु नुंगाइबा फीलिंगदि ओइरोय पुरोइबा लैतबा हाइसे ख्वाइदिगे अवाबा मिकुप अम ओइगदोइने दोइसु इतैमागी अवाबदा अखोइसु सरुक याबोइना इतैमा कनाना पाउ तमकपदगिदि खंखि मयामसु खतंग पाउदमबि अवाबदा पुन्ना सरुक यामिननो इतैमा अखोइ पुन्ना गुवाहाटीदा चटपनी चटपसिदा दुम फरकनी हाइबनिना थोइदोपदुइ अवाबदि लैते अदो अहिंग लेपा आइगी इबाई इतै हाइबा तारे इसेगी नुपासिना पाउदी तमकते अवाबगी पाउदी
noi ngasi di khara ngan na lau khara ICU da pusan bagi sign nung tauji pesa nung sa khara piyo hai bagi thoidok pudi sa le duwa lai roi hai bagi thoidok pudi lai tabani na adum nangai chatpam thobo hospital che dum satli ado ngasi doctor round lakti da una horo hai bani na una bagi chang basida ayuki pong mari haida haira ko se thuk law ba phawe amna nungai ti adubu tang hong gi se tang hong gi se mana nung ma gi na pen thok da ko gi imung manung wa haloi adagi ai gi na pe ngang wa haloi ima ya hal wa haloi hai ba se tatna hai pesa yam na sang gadra hai bagi pakhatsa ba ma lei gadra na khali khona lei ta bas imung wa haurani ai gi hingbam thok pa henge tawbam thok pa tawbirame hai ba si amadi khanbra na khali ma masa je tik tik lawe kon tawi akhoi ga sane ise ga sane ibai ga sane mama na basing ga su sane adar mama na basing nungai ji bai je masa mu pharaga phone ga tar da phaga da ni noi na sum gi se se kamai to jo rai no ha ga khoi da su question am na ham tema numitu da yamba lairoi da numitu da ne ba khoi manipur gi hockey gi team duna semi final changba sanaba numit sin itai ma karigumba tamosina numit tugi hockey team dugi manager oine still adum run to bangam mamma adui tari semi final se soidana mai pak laga hala amgadabani ko haibagi ningam dabaga di laibi right time lai ma yauraga di ngamgani habase aina ethase tauge da di ngamba aigi khoi gi khoroi ba sana roi sing duna gadi itai mada kari hairak pagadi lai itai ma khoi ju sana ba matamda ai khoi thawai yaw gidre khoi thawai ju sumaina wa khre khre nungai taba pen daba tamo yaujara magadi khoi oja do yaujara magadi soidra mai pakani haiba wafam itai mada thamla rabra kamai kai hairami sana roi sing minute makta di khoi chenthok chenjin tawda phangna du yum da lakpa matamda oja hoi leidraga di khoi career je hazara ba samange oja hoi na yamba mateng pangbi bani ba wafam da ya guardian amadi satri singna dum thambiri khoi su nungai taba phauze itai ma tamona sai hockey je pamjabagi chang si yum sida bawbada khoi sanaroi sing bawbada lehendana tumandana chahandana mana sanabasi bu si bawda pek akhoi support to birambagi wafam akhoi kai tai hai tare itai man ningsing biba sanaroi kaya ma mafam asida laklaga mana changja phampi baga loina chabagi thakpagi pubirambagi do adui wari jo tang akhoi ningsing biyo nei temana kari makhoi gi damota kai hona bikhi ba tamona makhoi gi damota si baw to bikhi ha damta ningsing biyo khoi gi lam khara thapa bisempur thobal gi angang mayam leramni hockey sanaroi nupi gi oi ada makhoi gi mateng lo yamna pangi sing sa akhoi na yamna loina pui ado khoi su thoidok ko mateng pangi di angang ka encourage sobi bani na ka su thoidok di haide hoi adu lei ta base nungai ti makha ta ban lei gi haraga su masa lei traga su akhoi su dum puning thowakan ado itemada hangning bam lei ngasai gi Huru football turf haidana hozik hangdok pili base akhoi adamenti sports complex haina so dum hangdok pili ko akhoi na hena nungai jari ba katang nungai ba phawba ha ga de yamana se su sana khona base adumak pambiram ba duga yamase leikhidra matungda tasengna sigi se thonglo laga solo la thama tamda kanamtana saudong na te haijari ba ado hozik thong hangaga sanaroi singsina makhoina apam mongda sana hanbagi akhoi free da thadoga man khoi sanaro pe na ba sanaro haibagi mami ma akhoi gi thamoi da phawjaba haitare itaima thong lon ge gaina ga di khan gi da brana tagana tamona e thong adum haw kholu sana halu kholalu sana basigi da makta sports complex na lobby river role se kai bhaw ba da lobby la lai ngasi lai ba fem khatang mayam tam share tawbi adum nungai ta phawraga su adum hangda sa moi gi da mata ka thobani na adum hangani akhoi pung thenga bo so koi lekai gi yenga ga restriction lai raga so moina sanajage hadi adum sanahal sanaba pambani na paisa da gi kari de gi ai am da koina adum yenga ga lai ado hangsu hangge ni tawsu dum tawgi ado ga itemada hangjaning bamna akhoi tamona hona biramba isingi oiba sida kogi kai hani isingi water reservoir gi oiba chingkhatlaga sema saba tawga public to mugi honga doinina sigi sidi dum sel adum tamolai traga su adum mayam gi seba se makha tan adum chathaba ngambi ga doribra karam karamba khudong cha da ba thengna birak pagadi yai mayam da su tang phawdong bi khudong cha da ba se theng khara di thengna rakani no mai no pa mana tawram ba sinpham adubu ai gi ima akhoi ise akhoi mayam sangdana yani ngai di problem thoktana ba adum ho ba se men khatna ba adum fazana adum tawba ngamgani haina khal itai moina ngasai guwahati da laying dona lairingai guwahati ki hospital to da private hospital da ni ko sel jam changangani haina khale itai ma hoida
kana kananagadi laaga ngasagi financial support kuma piba sel thungi mateng pangraba thajadanaga mateng lakhiba kana kananagadi sel thum mateng chauna pangkhibagadi lai haidi tamona soido individual natte haitare imaleba ki namak player mayam puduna chatkhibani lanai gi oiba program thoramdi natte haijariba aduna kana kanagadi laagadi mateng panglare adu itaimagi thamoida ningamdabagadi phawbudi leibra sibau hangbirade sibau tabirakte akoida sibau mateng pangbirakte haibagi ningamdabagadi leibra kari kari kamai kamai kai kai phongdokini go lai Hujik pawgidi nungsibiba haigadra moi adum mateng pangae aduga financial gi je kaya mu yamna sangre haba moi gi apartment gi trust ki mi so moi gi nan manipuri hujik pawgidi pirak tri adugu mateng 70% pirakani ena koi se sang thajalo na haibai nungsibiba gi di adum mateng myam pangae nungsibiba degi magi football gi side hockey gi side di mana yauramba sangstan mayam mateng khara khara di loina nusibibagi ningamaude mana tawjaramba habadagi mayam pangbire tema tamose multi talented oiba personality chain ba mioi amani habasi aikoina su mamangdagi khangjakhi do mafam asi laksaba matam su ahen ma khangba ngamjai tasengna habada football su pamjai hockey su pamjai artist oiba su pamjari bani duga mayamgi sema tawbase pulap se mai pamjabi ngatane ba tawje khwaidagi pamjaba khwaidagi heart and soul thabok tawbase karamba makhalgi thabok nagadi oi football hockey artist oiba mayam si manung da khwaidagi pamjaba se hockey na oibra haiba wahang sine karino da mahakna khudong thiba nangi se su hockey sanaba chatpa hockey sanaba singi coach no manager oiba chatpa dani na so pan nangi se aduna itaimada hangjaningi se karambana khwaidagi hena khoidana chatpi bage profession sing sigi manungda katang thambiba yabra chanabada haragadi hockey pamje hockey ne hena thwa yause turf sidi matangi matungina turf sanarapadagi turf sabadagi footballer mayam lakpadagi second dala hambada de hockey sine hockey sin masamaksu aikoina tajabada itaima national hockey player oi haina haipa oirai mahakna sanabiramba hockey stick kai kama masudum lairamani haina khanje ai magi medal mayam phangapagi lai adusu demo tawga swaida thambiragadi mayamnasu adum uba phangadami hadi national player oirami haibase mayamna khangdeba adu hek loira matungda itaima magi profession se CRPF su mu oirami haiko khatang thambirabone pareng pareng mana hek hawdorokpade hawna si pareng singse loi tas tawla I haibado tang thambir itaimi knowledge lagi sing ai gi no imana di hena khangani ne ko kanana haibigani gi ima ado hoi ima da lakjingeda itaimana ngasigi akoi soraki baton bodi akoina sida akoigi soraki baton se sida budi laire ado mayam da budi paujel sing se yamana yawramani haina khale mahaka naknaba khangna chana maru mapang si mahaka naknaramba itai moina gadi khangbi haudraba imung munungi mioi sing ni khangbi haudraba mayama pau khangda batum yawngani khangam matung da sorak kam kan tai kholi gai se hangbi ba mayam yawbi rangani haitare ado tema hoji chakolak pe matung ina khoina video capture sisu sorat baton makhala mani haina lawna basu dum yarabani haina khanjai ba ko itai magi mai kai dai kari gomba mahaki marup mapang sing na tragan mahakna nakna loina jaramba mayam itai mo hoiga imung munung sing khangna haudraba mayam lai targadi sorat se sinu mise tare mayam lai manam tang kat ko lak piu haibagi paujel tang itai mai kai dai tang thambi khoina di khangja hodraba ai gi ipuroi baga tinabiramba ahal angang di ima ibel digi punamak laiba tang 13 sida thangje numit sida ai ipuroi bagi Shradha sorat tholema sida baton phawbi hodraba su khangbi kan tawbiragadi lai manam tang oisu katpa lakru haina yung akoigi yung gi nomai themgi side tagi ai gi loina bi ma sai oina aina baton tawjari matang se akoi ine dam tang laksar bene ine ba wayim sa ke yani ko microphone to ha pe ine ine ge ming to ta habi ai gi ming nong mai them ningol ngangom ongbi babita devi kawi mu ine tamo huru ga kari thona bi bano ipa no pa ani su bani ma ine da hangjaning ba wahang khara su lai jai ine mayamna hojikti magi certificate name da Leikhidraba Eyamba gi certificate name da priyo nomai them aina lairaga su nomai them priyo singai priyo kumar nomai them haina lairaga su mayamna khangnari se huru haiga khangnare ba ado ine na tang thambiyu ne huru hairi se anana thongiba mingno matau karama thongiba no karigi damak mahak se huru thongiba no haibagi matang do ine na katang khangwirangani du matang do katang pawdam biyo akoi isin naw manga je akoi Leikhidraba khoi pabung du su
film กันโอลังไทยมันจะสุดาเด็ดกิโดนวิลเลนโรลเราก็ปลายจะยามทำกินมันมีสักมันในปาบุ้งเจปาบุ้งเจพิจารณาฟิล์มยามปั๊มใจดูก็สานอับจามปั๊มใจมาสามบักซูมันในปรบดีassociation มาทำมากี้ body building association เอาอัมบาอัมบากีได้โอเคปาบุ้งไม่ปากตัวมวยกันต่อก็จะไม่น่าจะนะปานปาสิก็สุดสมองชดามันเนี่ยอะดูก็มากี้เนี่ยสุดมันเนี่ยนะคันเลยอะดูเอาค่อยหิงกงสิสาวแล้วกันเนี่ยปาบุ้งน่ะพามหันน่ะตัวรำมันเนี่ยดับค่อยสิพามสิเดี๋ยวสุดปาบุ้งน่ะเราน่ะไปน่ะค่อยนี่เสียต้องยาวอ่ะปานไปย้ายมันจะยาวไปอะดูก็มาน่ะคันอีกใกล้ที่กันไปเสียโอ้ยป่ะอะดูก็ค่อยอีปานปาสินะปาบุ้งน่ะคันเรียกว่าคันเจการีโนอะดีกี้พวกที่มักจะตัวระสูอะดีกี้นับปีมักจะเสียงอะก็สูแต่หาเราน่ะบ่ตอบว่าอะดีกี้อันนี้ทับเลยกายอยู่อ่ะงางไว้นี่ก็มาตำจิตอ่ะมาตำตัวค่อยจะ9ไอ้น่ะที่สาวเลยอีกวันปานนี่ได้ไอ้น่ะสหิตรุกหันเลยไอ้ก็ทางน่ะบ่ใจจ่อน่ะมวยซ้ำเปไอ้น่ะตัวก็ดิมาไอ้สุนป้าไว้น่ะไปแต่ไล่จะรักไปให้ตาเลยถ้าพวกที่อำให้บาดเอาค่อยปาบุ้งสินั่นเนี่ยหาเอาบ่การีบ่อีปานปาอันนี้สิกะอีน้องน่ะเปอันนี้สุเลยมวยดิปีเอบ่มุตพารอดีกี้ปาอุน่ะปานี่ทับสิไอ้สิงน่ะได้ละกายมักตัวไว้รอปักคนตัวไว้รอคุรุเลยแค่ต้มตัวบ่ตัวเดี๋ยวค่อยปาอุน่ะคุรุห้ามาสิอำให้กันเนี่ยกันหาเราน่ะเก่ากี่บ่มิงเนี่ยอะดีกี้มาสิปกเจ้าเลยฮอกกี้สิอัปปามบะอะดีฮอกกี้เนี่ยแหละมันละกายสิซานะคนน่ะตัวบ่ตะกี้มาปาน่ะสุคุรุก็เว้มาตัวเลยทับสิดีไล่พัฒนาก็สมตัวบ่คุรุตุมก็ดมาสิดีก็หาระกะปาบุ้งน่ะไปหาบ่ตัวให้ตามายามจะน่ะสุมากีเตเลนกุมบาดีมานะคุรุก็ไล่ตะนะดียามนะมาสักอย่างนะตัวบ่ตัวเดตุมก็ระกะมาสิคุรุให้นะยามบ่ตุมสัดเคระอะดูก็ไอ้นี่ยามสิบามนะอีปานปาสิไล่ตะละสิเอาคังบะก็สิไอ้นะปาบุ้งน่ะสุยกปาได้ปาบุ้งน่ะฟิล์มก็คุมจะเลยไงสิตะสุอีมาก็ค่อยสิให้ดิลำสิเจ้าวันนี้นะเรามักจะอูระก็สู้กับสายกี้ป้องจะท้องคือไงแต่เดี๋ยวค่อยจะนับพี่พอยบาโคตรปางาพามินาบาคนมินาบาลิบลิกิสุอะตุมเอาวันงไงลุยทิ้งนะมินาปาให้ตาอะตุนะมารามวยระก็มาสิสุเกมาติกสุอัมเตเลเลระก็ค่อยอีเต็งปางบาให้ตาอีมาก็สิหาเราหันตานาดิป้องนะก็ใส่ระก็สู้ปาบุ้งก็สิเข้มบีมงอันนงายอันนั้นนุชีบะเตเลนะมาสุไลบะอะตัวอีปาสิขังตะเลยบุงmayam gi oina ma je sana roi na ti ka thok khare ma gi ma na toram bathak mayam di hai ba gi suloi ba di nai ra roi sana roi moi ba ni na sa be to changa ga so dum yam na hai di thabak to da tap law na lo ki ba dsp phau gi reng ti phang gi adu ga ma ga thang na ba ipa na pa han je lai gi da ba da gi ne adi ima na sunga sa gi mai pacemaker ga ha pani na ma gi service tu gi active boy ba ni na ma na ba ti ka su ka no to de ko ka ta lo ta aki khang gi wa se ma ngon da lai ke ba ಅದು ನಂಗೆ ತೊಲೋನ್ ತೊಳಗ ಮಾನಸು ngಸಾಗಿ ಸಾನ ಬರೋಯ್ ಸಂಗಟ್ಕೆ ಹಾಯ್ದನ ತೌಬದಗಿ ತೌರಿಬ ಮಯಾಮ್ಸೆ ಮಾನ ಅಮುಕ್ ಹಾನ ಲೆರಂಬದುದ ಯಾಮ್ ತೊಂಗಾನ್ಬ ಕನೋ ಅಮಖಕ್ತ ಮಿಯಾಮ್ಗೆ ಹಾಯ್ತಾರಿನೆ ಸಿ ತೌದನ ತೌರಮಿ ಅಖೋಯ್ಸು ಮಸೆ ಮೊಯ್ನ ಹಾಯ್ದಿ ಲೆರಂಬದುದಗಿ ಯಾಮ್ ಚಾವ್ಬ ತೊಂಗಾನ್ಬ ಇದಿ ಯಾಮ್ ಚಾವ್ನ ಹೋನರಕ್ಪಸೆ ಸಾನ ಬಗ ಯಾಮ್ನ ಥಮೋಯ್ನ ದಿಪೆನ್ಜಾಬ ಯಾಮ್ ಪಿಕ್ನ ಅಖೋಯ್ಸೆ ಕನೋ ತೌಜರಗನ್ಸು ಇಪಾದಿನ ತೌರೆ ಕೋಗಾನಗ ಅಸ ಯಾಮ್ ಚಾವ್ನ ಲೈಜಾಬನೆಬ ಅದು ಇಬಂಗ ನುಂಗಾಯ್ತೆ ಅದು ಇನೇ ಅꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯌꯥꯝꯕꯁꯤꯅ ꯏꯅꯦꯗ ꯑꯗꯨꯝ ꯏꯆꯦ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯨ ꯇꯝꯐꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯅꯦꯒ ꯍꯥꯏꯐꯦꯠ ꯋꯥꯔꯤ ꯁꯥꯕꯤꯍꯧꯕ꯭ꯔꯥ ꯃꯍꯥꯛꯅꯒꯗꯤ ꯀꯔꯤ ꯍꯥꯏꯕꯤꯔꯝꯕ ꯏꯅꯦ ꯁꯤꯁꯤ ꯇꯧꯕꯤꯌꯨ ꯏꯆꯦ ꯁꯤꯁꯤ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯗ ꯍꯥꯏꯕꯤꯔꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯥꯎꯉꯝꯗꯕ ꯀꯔꯤꯒꯗꯤ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯁꯣꯏ ꯇꯥꯔꯒ ꯅꯨꯃꯤꯠꯇꯨꯗ ꯆꯪꯒꯦ ꯇꯧꯕ ꯑꯩꯒꯤ ꯍꯁꯕꯦꯟꯁꯤꯅꯦ 이사노비 마이 로이나비시네 아이네 아코이무지 상게 떠보시다 호이 하이 티켓 방다더나 아코이제 데트 29다 마소가 30다 상에 아데 핵 장바가 마세 아코이기 세니타이저 레메 이네소 아코이림서 세나노 싱오피사오네 이로다 레이제 나서마 오이버니나 만수 기탕부디 하라고 이세 라이 하베기 까노마 카키 마이 페셜 엑스프레션도 오이에바코 아도 아코이 세니타이저로 이세 까 하라가이디 마세 인펙션 장니가 하버수 칸바도네바 떠러가 이세 칸데네 떠리세 ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯣꯏ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯅ ꯊꯣꯡꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯣꯏ ꯁꯣꯛꯇꯩ ꯁꯔꯨꯛ ꯑꯩ ꯁꯣꯝꯃꯤꯁꯤꯁꯨ ꯐꯔꯦꯅꯦ ꯑꯩꯗꯤ ꯃꯣꯏꯗꯤ ꯏꯟꯈꯠꯂꯛꯏꯕꯅꯤꯅ ꯑꯩꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯁꯣꯛꯆꯔꯒꯁꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯩꯅꯦ ꯍꯣꯏ ꯃꯣꯏ ꯁꯣꯝꯗꯕꯁꯨ ꯐꯔꯦ ꯅꯪꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯗ ꯑꯗꯨꯅ ꯃꯔꯥꯏ ꯐꯖꯅꯤꯗ ꯅꯣꯛꯇꯅꯒ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯃꯃꯥꯏ ꯆꯥꯛꯄ ꯈꯣꯠꯄ ꯌꯥꯎꯗꯕꯅꯤꯅ ꯑꯗꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯗꯨꯝ ꯀꯜꯂꯦ ꯑꯗꯒꯤ ꯑꯩꯗꯤ ꯁꯥꯟꯅꯔꯣꯏꯅꯤꯅ ꯈꯨꯠ ꯁꯥ ꯈꯣꯡ ꯁꯥꯁꯦ ꯂꯦꯡꯗꯗꯤ ꯍꯩꯅꯗꯦꯅꯦ ꯏꯆꯦ ꯑꯩ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯣꯏ ꯃꯇꯝ ꯈꯤꯇꯪꯗꯤ ꯅꯪ ꯇꯣꯂꯔꯦ ꯇꯧꯔꯣ ꯍꯥꯏ ꯇꯧꯗꯅ ꯇꯧꯋꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯟꯐꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯅ ꯆꯪꯈꯤꯕꯗꯩꯁꯨ ꯐꯤꯚꯔꯁꯦ ꯍꯥꯏ ꯐꯤꯚꯔꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯔꯦ
ꯃꯔꯝꯗꯤ ꯃꯥꯒꯤ ꯁꯣꯛꯐꯝ ꯑꯦꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯆꯠꯂꯨꯏꯑꯕ ꯑꯗꯨꯗꯒꯤꯅꯦ ꯃꯥꯒꯤꯁꯤꯐꯥꯎ ꯄꯣꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯇꯥꯝꯗ ꯍꯥꯏꯔꯒ ꯁ꯭ꯇꯦꯔꯥꯏꯜ ꯇꯦꯛꯅꯤꯛ ꯍꯥꯏꯗꯅ ꯃꯍꯤꯛ ꯃꯅꯥꯏ ꯆꯪꯗꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯃꯗꯤ ꯋꯥꯠꯈꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯛꯇꯣꯗ ꯑꯗꯨꯝ ꯑꯦꯝꯕꯨꯂꯦꯟꯁ ꯐꯪꯗꯕꯅꯤꯅ ꯃꯥꯁꯦ ꯍꯌꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯄꯨꯁꯜꯂꯕ ꯕꯔꯟꯒꯤ ꯆꯞ ꯆꯥꯕ ꯍꯣꯁꯄꯤꯇꯥꯜꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯍꯌꯠꯇꯒꯤ ꯑꯃꯨꯛ ꯅꯦꯝ ꯀꯦꯌꯔꯗ ꯑꯃꯨꯛ ꯕꯔꯟ ꯌꯨꯅꯤꯠꯇ ꯃꯃꯥꯟꯅꯕ ꯆꯠꯃꯤꯟꯅꯈꯤꯕ ꯁꯟꯖꯣꯏꯁꯤꯒ ꯃꯣꯏꯁꯤ ꯌꯥꯝ ꯋꯥꯅ ꯃꯐꯝꯗ ꯌꯧꯔꯛꯈꯤꯕꯖꯥꯠꯅꯤ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯝꯃꯤ ꯃꯣꯏ ꯑꯥꯗꯁꯨ ꯑꯗꯣ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯗꯁꯨ ꯏꯟꯐꯦꯛꯁꯟ ꯆꯪꯈꯤꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯐꯤꯚꯔꯁꯤꯃꯗꯤ ꯁꯨꯛꯍꯟꯍꯟꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯁꯃꯦꯀꯔꯗꯨꯁꯨ ꯗꯣꯛꯇꯔꯅ ꯁꯤꯟꯇꯣꯛꯑꯁꯦꯅ ꯁꯤꯟꯇꯣꯛꯑꯦ ꯁꯤꯟꯇꯣꯛꯑ ꯃꯇꯨꯡꯗꯁꯨ ꯃꯥ ꯑꯗꯨꯝ ꯀꯩꯁꯨ ꯇꯧꯗꯦ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯩ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯁꯦ ꯈꯤꯇꯪ ꯐꯦꯊꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯤꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯍꯥꯏꯕ ꯑꯃꯈꯛꯁꯨ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯅ ꯎꯈꯤꯕ ꯑꯃꯗꯤ ꯇꯧꯕ ꯑꯗ ꯅꯪ ꯑꯗꯨ ꯌꯧꯅ ꯈꯟꯒꯅꯣ ꯃꯇꯝ ꯈꯛꯇꯪꯗꯒꯤ ꯋꯥꯅꯤꯅꯦ ꯍꯥꯏ ꯏꯔꯥꯏ ꯅꯨꯃꯤꯠꯁꯦ ꯀꯟꯅ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯣ ꯇꯧꯕꯗꯤ ꯗꯣꯛꯇꯔꯅꯁꯨ ꯑꯩꯈꯣꯏꯗ ꯀꯧꯁꯜꯂꯛꯑꯦ ꯍꯥꯏꯗꯤ ꯏꯟꯐꯦꯛꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯤꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯇꯧꯔꯒ ꯍꯦꯛꯇ ꯐꯤꯚꯔꯁꯦ ꯁꯨꯛꯍꯟꯍꯟꯗꯕꯗꯒꯤ ꯃꯥꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯁꯕꯦꯟꯁꯤꯅ ꯅꯣꯏ ꯂꯥꯛꯑꯣꯅꯗꯤ ꯍꯥꯏꯕ ꯑꯍꯤꯡ ꯄꯨꯡ 2:30 ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏꯅꯤ ꯆꯠꯀꯦꯅ ꯇꯧꯕ ꯒꯥꯔꯤꯁꯤꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯃꯅꯤꯄꯨꯔ ꯚꯕꯟꯗꯒꯤꯅ ꯑꯗꯨꯐꯥꯎ ꯆꯠꯄꯁꯦ ꯃꯩꯇꯩꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯂꯩꯔꯝꯃꯦ ꯃꯉꯣꯟꯗꯕꯨꯗꯤ ꯑꯩꯅ ꯍꯥꯏ ꯇꯥꯗ ꯉꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯧꯗꯅ ꯉꯟꯅ ꯑꯗꯨꯝ ꯆꯠꯄꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯆꯠꯄꯗꯤ ꯑꯗꯨ ꯆꯠꯂꯒꯁꯨ ꯃꯥꯒꯤ ꯑꯔꯣꯏꯕꯒꯤ ꯀꯩꯅꯣꯗꯤ ꯑꯣꯏꯔꯝꯈꯔꯦ ꯏꯅꯦꯒ ꯉꯁꯥꯏ ꯑꯔꯣꯏꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨꯃꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯃꯥ ꯂꯥꯛꯑꯒ ꯃꯥ ꯁꯣꯛꯑꯝꯗꯕꯅ ꯐꯩ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯆꯥꯎꯅ ꯍꯥꯏꯔꯝꯕꯗꯣ ꯄꯦꯟꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯁꯣꯛꯑꯝ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯟꯖꯔꯝꯕꯅꯦꯕ ꯁꯣꯏꯁꯦ ꯐꯔꯦꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗ ꯇꯥꯒꯗꯕ ꯗꯁꯥꯁꯦ ꯃꯥ ꯑꯣꯏꯅ ꯄꯨꯔ ꯆꯠꯈ꯭ꯔꯦꯕ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯑꯣꯏꯅ ꯑꯗꯨꯃꯗꯤ ꯑꯩ ꯏꯄꯥꯗꯣ ꯍꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒ ꯃꯥꯒꯗꯤ ꯑꯌꯥꯝꯕ ꯃꯇꯝꯁꯨ ꯂꯣꯏꯅꯩꯕ ꯑꯗꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯣꯏꯔో ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯥꯅ ꯂꯥꯁ ꯊꯃꯣꯏ ꯆꯥꯎꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯃꯁꯨ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯅꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯗꯤ ꯈꯜꯂꯦ ꯍꯥꯏꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯇꯕꯨ ꯃꯥꯏ ꯊꯃꯣꯏꯗꯣ ꯑꯗꯣ ꯑꯩꯅꯗꯤ ꯈꯤꯇꯪ ꯃꯃꯥꯡꯗꯁꯨ ꯏꯅꯦ ꯄꯤꯛꯏꯉꯩꯗꯩ ꯍꯧꯅꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯃꯇꯝꯗꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯝꯅ ꯏꯁꯤꯡ ꯐꯪꯅꯗꯕ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯍꯣꯡꯅ ꯄꯤꯕ ꯃꯌꯥꯝꯅ ꯁꯥꯎꯅꯕ ꯍꯣꯡ ꯄꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯑꯗꯥꯅ ꯈꯠꯅꯈꯤꯕ ꯆꯩꯅꯈꯤꯕ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯂ ꯃꯥꯏ ꯉꯝꯖꯕ ꯁꯦꯟ ꯈꯔ ꯀꯠꯊꯣꯛꯑꯒ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯒꯤ ꯃꯃꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯖꯍꯧꯋꯤ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯉꯝꯕ ꯁꯦꯟꯐꯝ ꯈꯔ ꯀꯠꯄꯁꯦ ꯂꯨꯄꯥ 5,000 ꯀꯠꯄ 10 ꯀꯠꯄ ꯇꯧꯕꯁꯦ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯁꯦ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯂꯕꯅꯦꯕ ꯑꯗꯣ ꯏꯅꯦ ꯃꯅꯤꯄꯨꯔꯒꯤ ꯍꯣꯀꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯨꯔꯨ ꯍꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯛꯄꯗꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯍꯧꯖꯤꯛ ꯍꯣꯀꯤꯒꯤꯁꯨ ꯀꯣꯆ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤꯒ ꯀꯟꯅ ꯍꯣꯠꯅꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯕꯁꯤ ꯅꯦꯁꯅꯦꯜ ꯒꯦꯝꯁꯇ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯌꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯅꯒ ꯄꯨꯊꯣꯛꯇꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯍꯣꯀꯤꯁꯦ ꯄꯨꯈꯠꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯌꯥꯝꯕ ꯍꯨꯔꯨꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯅꯣꯂꯦꯖꯁꯦ ꯐꯪꯖꯩ ꯑꯩꯈꯣꯏ ꯀꯣꯆꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯏꯌꯥꯝꯕ ꯍꯨꯔꯨ ꯍꯣꯏꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯛꯄꯗꯒꯤꯅꯤ ꯃꯅꯤꯄꯨꯔ ꯍꯣꯀꯤꯅꯒ ꯃꯥꯏ ꯄꯥꯛꯂꯛꯂꯤꯕꯁꯦ ꯍꯥꯏꯅ ꯁꯨꯝ ꯊꯝꯕꯤꯔꯛꯄꯅꯤ ꯑꯗꯣ ꯏꯅꯦꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯨꯔꯨꯅ ꯍꯣꯀꯤꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯄꯥꯝꯃꯝꯕꯒꯦ ꯍꯣꯀꯤꯁꯤꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄꯤꯔꯝꯃꯤ ꯍꯥꯏꯅꯒꯗꯤ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁꯤꯡꯊꯥꯕꯤꯕ ꯌꯥꯏ ꯅꯤꯡꯁꯤꯡꯕꯤꯕ ꯃꯤꯀꯨꯞ ꯈꯔ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯍꯣꯀꯤꯁꯦ ꯁꯤꯐꯥꯎ ꯄꯥꯝꯃꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯒ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ 이봉 마세 한바다 빙에다네. 거기 와루군바세. 호키 만바세. 그럼 와라 거기 와가 참 허가 사이다디 호이. 아도 떨어가 거기 와루 마tum가 타발레다. 그럼 사나봐 거기 힘고 사온 사사나 아이네. 이봉은 나보 아도나 사나봐 야 도리버로. 라이라 수디 땀게 좀 하이드라가. 에이 제 땀도 이네 좀 사나봐. 내칼레 간다디 램범 라카에 거기 호키 은남시다. 마시 야호 간다디 호키시. 이밤나. 사나가래. ꯌꯥꯝ ꯆꯥꯅꯖꯈꯤꯕ ꯆꯥꯅꯖꯈꯤꯕꯗꯣ ꯑꯗꯩ ꯅꯦꯁꯅꯦꯜꯒꯤ ꯒꯦꯝꯁ ꯃꯌꯥꯝ ꯑꯃꯗ ꯌꯥꯎꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯗꯨꯔꯗꯔꯁꯟꯗꯒ ꯂꯥꯛꯄꯁꯦ ꯌꯥꯝ ꯄꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯥꯟꯄꯥꯁꯦ ꯁꯤ ꯌꯧꯔꯦꯅꯦ ꯀꯥꯏꯅ ꯍꯔꯥꯎꯖꯈꯤꯕꯗꯣ ꯇꯤꯚꯤꯗ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯅꯕ ꯃꯇꯝꯗꯣ ꯑꯣꯏꯕ ꯌꯥꯝ ꯄꯦꯟꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯒꯤ ꯃꯥꯁꯦ ꯍꯣꯀꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ CRPFꯀꯤ SPG ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯊꯕꯛꯁꯦ 사나보다 말만 칸 그래. 아도서 아이고나 뭐 그냥 빼네. 피지컬리 핏 오이버니나. 액티브 서비스들이 그 짠나버도. 짠나버도. 아다기디 마세 뭐 반바도 라이테나 거기 마나 그냥 사달래 하는 거 있다고 마통 저지다. 호키기 마야마 마수마는 욕할라가네. 거기 hin고 마나 사리 버시기 만학다. 거기 안강신기 그노가 호센가 탐마가 파이낸스 마나 떠오르가 이제 뭐신지 욕하다디 야 본때네 호키지 hingan gadam니네 가나 하이바 코파. 데코말라 파트가 보다 아이고도 버디 안 뺀기 봐 뭐이바. 한번에 안 뺀사기 봐이디
ꯄꯥꯕꯨꯡꯅ ꯊꯅꯝꯕ ꯂꯧ ꯍꯤꯡꯒꯣꯜꯁꯤꯗꯒ ꯃꯥꯅ ꯑꯗꯥꯏꯅꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯍꯥꯟꯋꯥꯏ ꯁꯥꯟꯅꯕꯁꯤꯗ ꯐꯤꯜꯁꯤꯗ ꯌꯥꯝ ꯆꯪꯈꯤꯗ꯭ꯔꯒꯁꯨ ꯁꯥꯟꯅꯕꯁꯤꯗ ꯌꯥꯝ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯗꯤ ꯑꯩ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯅ ꯃꯥ ꯍꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯣꯀꯤꯒꯤꯗꯃꯛꯇ ꯆꯠꯂꯒ ꯃꯥꯅ ꯇꯧꯈꯤꯕꯁꯦ ꯃꯥꯏ ꯑꯄꯥꯝꯕ ꯑꯃꯗꯤ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯊꯃꯣꯏꯗꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯂꯩꯇꯕꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏꯐ ꯂꯣꯡ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯄꯥꯟꯗꯀꯣ ꯄꯥꯝꯖꯈꯤꯕꯗꯨꯗꯤ ꯅꯤꯡꯊꯨꯡꯉꯦ ꯍꯥꯏꯕꯁꯤꯃꯗꯤ ꯏꯅꯦꯅ ꯐꯖꯅ ꯑꯩ ꯈꯟꯖꯩ ꯏꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯍꯣꯏ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯀꯔꯤꯒꯨꯝꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤ ꯑꯃ ꯆꯣꯡꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯊꯥꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯊꯧꯕꯒꯤ ꯃꯤꯡꯊꯣꯜꯁꯦ ꯐꯪꯉꯤ ꯆꯠꯅꯩ ꯏꯔꯝꯗꯝꯁꯤꯗ ꯑꯗꯣ ꯏꯌꯥꯝꯕꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯟꯃꯤꯃꯛꯇꯤ ꯅꯠꯇꯦꯗꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯦ ꯄꯨꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯈꯣꯏꯕу ꯒꯥꯏꯗ ꯇꯧꯔꯒ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯁꯤꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯁꯣꯛꯅꯕ ꯌꯥꯕ ꯂꯥꯟꯁꯨ ꯅꯠꯇꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯥꯏꯟ ꯍꯥꯏꯕꯁꯤꯗꯕꯨ ꯍꯣꯀꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯏꯇꯩꯃ ꯑꯩꯈꯣꯏꯅꯗꯤ ꯁꯨꯝ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄꯗꯨꯅꯤꯀꯣ ꯍꯣꯀꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯒꯤ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯇꯩꯃ ꯊꯣꯏꯅ ꯅꯣꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯍꯣꯀꯤꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯤꯔꯝꯂꯤꯕ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯏꯇꯩꯃ ꯍꯣꯏꯅꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎꯔꯒꯗꯤ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ ꯂꯧꯁꯤꯟꯕꯤꯒꯅꯤ ꯑꯗꯨꯗꯤ ꯊꯃꯣꯏꯗꯁꯨ ꯑꯃꯨꯛ ꯆꯥꯎꯊꯣꯛꯆꯩ ꯃꯥꯅ ꯄꯥꯝꯖꯕꯗꯨꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯣꯀꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯗꯤ ꯑꯣꯜ ꯃꯅꯤꯄꯨꯔꯅꯒ ꯑꯣꯝꯕꯗꯣ ꯑꯩꯈꯣꯏ ꯏꯄꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯃꯥ ꯄꯣꯛꯄꯩ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯔꯥꯎꯗ ꯐꯤꯜ ꯇꯧꯋꯦ ꯑꯗꯨꯅ ꯃꯥ ꯃꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯊꯕꯛ ꯆꯠꯄꯗ ꯅꯠꯇꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯠꯄꯅꯤ ꯁꯤꯁꯨ ꯂꯥꯟꯊꯦꯡ ꯃꯈꯜ ꯑꯃꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯁꯨ ꯏꯄꯥꯟꯄꯥ ꯂꯩꯇꯕꯩꯗꯤ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯀꯥꯞꯄꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯑꯃꯨꯛꯁꯨ ꯐꯔꯦ ꯍꯥꯏꯕꯗꯤ ꯂꯩꯇꯕꯃꯛ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯐꯤꯜꯗꯨꯗꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯟꯖꯩ ꯑꯗꯣ ꯏꯅꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯁꯥꯟꯅꯩ ꯍꯥꯏꯗꯅ ꯃꯦꯟꯁꯀꯤ ꯇꯤꯝ ꯉꯁꯥꯏ ꯁꯕ ꯖꯨꯅꯤꯌꯔ ꯃꯦꯟꯁ ꯇꯤꯝꯁꯦ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯁꯥꯟꯅꯩ ꯍꯥꯏ ꯏꯌꯥꯝꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯪ ꯂꯥꯎꯅ ꯂꯩꯕꯤꯔꯝꯂꯒ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯆꯠꯄꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯨꯗ ꯅꯥꯀꯟꯗ ꯂꯦꯞꯄꯤꯔꯝꯕꯗꯇ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯡꯆꯠ ꯄꯨꯒꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯣ ꯏꯌꯥꯝꯕꯅ ꯅꯥꯀꯟꯁꯤꯗ ꯂꯦꯞꯄꯤꯔꯝꯕꯗꯇ ꯑꯩꯈꯣꯏ ꯃꯤꯡꯆꯠꯁꯦ ꯁꯣꯏꯗꯅ ꯄꯨꯔꯛꯒꯗꯕꯅꯤ ꯕ꯭ꯔꯣꯟꯖꯄꯨꯗꯤ ꯄꯨꯔ ꯂꯥꯛꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯌꯥꯝꯕꯁꯤꯅ ꯍꯣꯠꯅꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕꯁꯦ ꯂꯦꯞꯄꯤꯔꯝ ꯇꯥꯔꯒꯗꯤ ꯁꯤꯜꯚꯔ ꯅꯠꯇꯦ ꯒꯣꯜꯅꯦꯕ ꯄꯨꯔꯛꯑꯒꯗꯣꯏꯁꯦ ꯏꯅꯦꯅ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯆꯠꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯣ ꯃꯊꯪ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯈꯣꯏ ꯑꯣꯖꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯟꯒꯅꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯥꯟꯅꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯒꯣꯜ ꯂꯧꯗꯨꯅ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤꯅꯦ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯀꯣ ꯅꯣꯏꯒꯤ ꯑꯣꯖꯥꯅꯅꯦ ꯂꯩꯇ꯭ꯔꯒꯁꯨ ꯍꯦꯟꯅ ꯐꯕ ꯒꯣꯜ ꯂꯧꯔꯛꯇꯅ ꯅꯃꯥꯏ ꯄꯥꯛꯇꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯑꯒ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯁꯛ ꯈꯪꯕ ꯑꯃꯃꯝꯗꯤ ꯑꯣꯏꯌꯨ ꯍꯥꯏꯕꯁꯦ ꯏꯄꯥꯒꯤ ꯇꯔꯞꯇꯒꯤ ꯑꯩ ꯍꯥꯏꯖꯒꯦ ꯑꯩ ꯏꯃꯥꯗ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯑꯔꯣꯏꯕꯗ ꯏꯃꯥꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯃꯨꯛꯇꯪ ꯍꯥꯞꯄꯤꯌꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯦ ꯌꯥꯅꯤ ꯀꯨꯏꯅ ꯐꯝꯕꯗ ꯋꯥꯔꯒꯁꯨ ꯍꯧꯒꯠꯄꯤꯌꯣ ꯌꯥꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯏꯃꯥꯒꯤ ꯃꯤꯡꯗꯨꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯏꯃꯥꯒꯤ ꯏꯆꯥꯁꯦ ꯀꯌꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯇꯥꯃꯣ ꯍꯨꯔꯨꯁꯤꯅ ꯏꯆꯥ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯀꯌꯥꯅꯣ ꯏꯆꯥ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯅꯨꯄꯤ ꯅꯨꯄꯥ 2 ꯅꯨꯄꯤ 3 ꯏꯃꯥꯗꯣ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯌꯥꯝꯕ ꯍꯨꯔꯨꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯑꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯏꯌꯥꯝꯕ ꯍꯨꯔꯨꯁꯤꯗ ꯆꯦꯟꯕ ꯑꯇꯣꯞꯄ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯤꯗ ꯆꯦꯟꯗꯕ ꯁꯤꯒꯤ ꯏꯆꯥꯁꯤꯗꯤ ꯀꯩꯅꯣꯝꯃꯅꯤꯅꯦ ꯀꯥꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯦ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯀꯥꯏꯁꯨ ꯍꯥꯏꯅꯩꯀꯣ ꯏꯃꯥ ꯑꯗꯣ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯌꯥꯝꯕ ꯍꯨꯔꯨꯁꯤꯗ ꯆꯦꯟꯈꯤꯕ ꯒꯨꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯗꯤ ꯂꯩ ꯏꯃꯥ ꯃꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯕ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯅꯤꯡꯗꯕ ꯁꯨꯛꯂꯩ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯤꯡ ꯏꯅꯥꯎꯆꯥ ꯀꯧꯏ ꯏꯃꯥꯅ ꯏꯅꯥꯎꯆꯥ ꯍꯥꯏꯅ ꯃꯆꯦ ꯃꯆꯟꯒꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯐꯠꯇꯕ ꯑꯝꯇ ꯇꯧꯔꯝꯗꯦ ꯑꯩ ꯏꯆꯦꯁꯦ ꯏꯌꯥꯝꯕꯁꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯅꯣꯛꯑꯗꯅ ꯆꯥꯃꯤꯟꯅꯅ ꯏꯃꯥ ꯂꯣꯏꯔꯕ꯭ꯔꯣ ꯀꯥꯏꯅ ꯆꯥꯛ ꯏꯟꯖꯥꯡ ꯄꯨꯊꯣꯛꯑ ꯆꯥ ꯂꯥꯛꯇꯃꯛꯇ ꯆꯥꯃꯤꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯂꯛꯅꯗꯅꯅꯦ ꯅꯣꯡꯇ ꯁꯥꯎꯍꯟꯗꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯃꯕꯥꯗꯣ ꯕꯦꯠꯅꯦꯅ ꯐꯤꯂꯝꯗ ꯕꯦꯠꯀ ꯁꯥꯕꯗꯨꯗ ꯏꯃꯥꯗ ꯉꯥꯡꯕ ꯁꯛꯄꯒ ꯏꯃꯥ ꯁꯥꯎꯅꯨ ꯄꯥꯕꯨꯡꯒ ꯍꯩꯅꯕꯤꯅꯩ ꯂꯧꯔꯣ ꯀꯥꯏꯅꯒ ꯊꯦꯝꯗꯅ ꯏꯃꯥꯁꯦ ꯁꯨꯡꯋꯥ ꯋꯥꯍꯟꯗꯦ ꯏꯆꯥꯗꯣ ꯃꯃꯤꯡꯒ ꯀꯧꯗꯦ ꯏꯃꯥꯅ ꯏꯅꯥꯎꯆꯥ ꯑꯗꯨꯝ ꯀꯧꯕꯅꯤ ꯍꯣꯀꯤ ꯁꯥꯟꯅꯕꯁꯦ ꯍꯣꯀꯤ ꯌꯨꯅꯤꯌꯟꯗ ꯆꯠꯈꯤꯅꯦ ꯍꯥꯏꯔꯝꯗꯅ
Imana cycle number nung puma pan makaita, Tong a jong tad Tong upaki to the Torah tea was a dowry me. Nang na ibu, Imai is a caram the minanam. I know yan draw. Nang in my town, no, to dinner, let that win and there. Imai young wine, say my waru no one, I had a madoka. Would you not a city? I say, lady city, I know. Tia Magaga Tariponi Imagine. But about the Torum de Mag Adagi Mana Nawai Tabak Pangde, Mama, Chandigarh, Karigara, Chana Bachapache, Bachan Singsi, later Iba, which I am talk center so. A day Mayamba do give Nana later Iba. I around of PM Taga, so later Yam Taway Chadu Tong di Tongale. Mayam Mana this, Mama Yam Ningi. Would they the men this for complex science hiding? Imai maming? No, the menti say, Imagine The men the Imagine the Imagine the imagine for you, and what I'm in on the one day ago, imagine. Eyamba Huru na Imagine that is not Imada Hangambanate. Hangam de, the men this was complex kind of letter. I now judge aiming the wind Haraman in a sing Dauroga Halapachanga Poche, my aunt that Thailand, but they can't give any. Imanang Ming there in a nation get it out. Buồn cái thế tàu này hay đi, vì sắc đường chứng hoàn tất hay bữa nay mà phải mà mình mà này sinh cái tàu làm gì sinh vậy mà na, thì đấy đó tàu đó mà làm thế, lấy được chết chốt na, ta phải giờ để có tiền tàu đó đấy mà na, cái sự caram tàu này tàu đó, chỉ cái hình gọi là sẽ lấy được cái thằng tốt cái bên này, chỉ yang quá na tàu này bông không, nang na mà lôi được cái đó mẹ cha chân đi. Sige ba siyam ba sabi loy dinga da may to sa jali nang je awa na khang de tam tam na tawya do ba ma chala ni matagum na ngoroi matagum nei bungo pang cha da charam bani nei cha na iseng ni na mapai maming ni pisak drinking hai ri je mama ga ni am ning ni Ima Chatlamdai Matam the Haitai Qua. We upon no I would have a Matchalamdai see every Apopi Imagi Kong Sopa, Apopi Imada Cookmanam Hanba, Kuchik Pako President Tawika. Yamasan Chatlamdai da Imagi Manata Changambra. Hadega Pomas is Changamdre. Maning so Selambiam na Lena, Machano Yaimado. I do not tin Haye, Sagada Hayang to the Imapa Chakayamle, no down powder. Imalising Taram, Tagapira Kogaina, I Pamansi Pamagan. I do not go Naradro, Hayang Karaga, Tauro Cheche, and a beer. And I give Angang do not pin, but Angang atom visits who Sidala and Banufin Samayam to Pun Banina, Mavasu became Puru, Angang a home should be said. Aduga. Angang sila maga chapmina ba angang do sanjoy hari si kamoy chapmina ba ne laila ka manan na le na magamache hoy chang ba sumay taw aw bungo adon es kawuding amaroy ay sagi pun sida ay na waru makak kakta na ne sanay lairi ti pa adana lairi ay talaga nang kadaw gege ay Ima chisu chana ni lai ruk chupa ni apun si phen jom to wadi lai ti chupa pa de te yaw ra ine nang bulai ra kai lak nei ya bai ma ne adu mai to wi yam na di ai sa je phatta ba amat tai na pi bang amu Ima Icha se Adum Haine Quinasu Heidi Leikhidraba Singi Yum da Ima Quina Ima Icha Koi Wari Sari Sumai Sum Hazeko Imagi Hogi Mang daga Haitare Ichana la amba ima ismai tore ko le kai mang daga somlak piramba ga di leibra adu di thodo yaute ko dui tar di ima tasengna yamba do nung aina pothajare haina khanba yare haibadi ima hoina su toine hena wa da bakari no da mahakna chatkhiba du ima lebaki mingchat purak na bagi da mangchat khibani dana adu sanarui sing adugi mingchat se pusu pura ame bronze medal ama purak pai medal khut hanga di lak trabani kari gumba khara ima lebaki da mak puduna di lak labane ba ado ima lebaki da mata ka thokre aduga mahaksu no aina leikhre haina khanba yare ko ima to ge bulak te ne cha do Ima
imaga loina biramba haibadi tamoga loina biramba ko sai marup mapang sing lermani mahakti mafam kuding subanina mahana mateng pang biramba aduga mahana Leikhidraba matung soratsi tang 13 taidana thangje numiki chigi numisida imana nasi video yengbiriba mayam sida akoi iyamba siga khangna biramba chana biramba singna tang 13 ki numit asida leimanam tang oisu katpa lakpiyu haibado imung sigi ahalam moina imana khatang mayam da pawdam biyo ai tinaram bai sai sing khangna chana bai chana ba ponama magi Shradha sidane mukta isagi da makta awaba phongto poina lakpiyu ne imana dam haijak Jawai ming dom tang haibiyo mayam ai Naurim Sanjoy Kontha Look Mokhalakai Manipur Hockey Gina Joint Secretary. handaki haudo hokpham hai tai handak haudo thokkhibadu yam boy oza hoi adum saruk yabiroi haina takpi rei ko ado numit sigi thodok se matau kram thokhibano haibasidi adum mayam adum khambire gas tagi hai tare gas hai ba potsi yam chection ba tangai phadaba haidi gas thaduna thamam basu yade duga haraga thanamme haiduna su koi nuksit changdaba ka amagi manung thanam ba haisi yam risky oi ba hai tare aduna gas tagi chection minasi haibagi ahan bamuktada yambagi maikaidagi Manipurgi miyamda gas na thohliba amanga ta singsigi manung channa yamba koi hockey gi yamba priyo mayamasu huru haibiriba yamba sigi thawai hadokhribasi gas na maram oregan haitare sigi matangda yambagi maikaidagi kadang thambiyo ne chection wai haitare mayamda gas haiba sidagi kadang chection minasi haibi pawje amtang ahamba tampibiyo Hoi Hogi Batang ado haibi yareko kadang Hogi Batang bagi July gitang Kuri Gamari dagi na kunsama thui phawba Hockey India na sinba bagi men's and women's championship koi Guwahati da pangthokkhibani maduda aigi taw huruna manager ado ai samangna coach oina chasabani hariba sanaba aduda akoina Hockey India gi koi zonal gi oiba koi manager coach sing loina na meeting punamak tawba aduda leibam sabam je kitang koi gi kitang phajaba documentary gi type sa mayam pun na leibada adu kitang khudong saba do leitabani koi yaragadi permission pibiyu haidana koi mapanda armain tawraga apartment hariba koi gi flat aduda akoiga taw huru ga punna koi isa tumni ga punna lagi na bajabani ada adugi numittugi matungina hogiba tang punga mapan ayuki pung nipan makai adaida akoigi hariba akoigi section kitchen room masida mahangna akoigi sagulai hawai se thongaga akoigi ka se aduki matik akoigi hariba Guwahati se aduki matik sabanina sagi hawai se thagal amaga mahangna section gi oiba akoigi thong ase thingjal amaga adugi hek thangnana akoina wari watai koi tang amagi chatnanaba ponanaba koi hisab kita wari sanaramaba hek minute 35 tin muki marak asi hek loibaga mahangna thongda hek akoina lainariba ka adudagi thoga hek thokibaga makhol asauba ma am sauna takiba aduda mahangna laukpadagi aiga ai chen thogi cha tom liwani chen thoga yengbada koigi section dugi lairiba thong aduga koigi thongnadaba koigi aroiba cylinder amaga nakanda mahake punna masa hakchang di makhwang koigi ningong dagina khongbo aduga khutka admain tawraga cha aga lairamba thengabadagi admaina thokiba thodo adu koigi ada aina haijaningba mana koigi sakthong gas hariba se yamna khwaiding section haningba phataba thodok thoanangba koi yamna section na ka se nungsa phangna thong thonau hamdongna yam thina lehaningi amasung yumda thongnariba khonariba khwai puna mangna
ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁ ꯗꯤꯁꯦꯛꯁꯟꯁꯤ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯗꯤꯁꯦꯛꯁꯟ ꯚ꯭ꯌꯨ ꯍꯥꯏꯕꯒꯤ ꯃꯁꯤꯡ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯍꯨꯔꯨꯗ ꯊꯣꯛꯂꯤꯕ ꯀꯦꯁꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯨ ꯅꯣꯡꯃ ꯍꯟꯅꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ ꯁꯤꯒꯨꯝꯕ ꯀꯦꯁꯁꯦ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯆꯜ ꯏꯆꯦꯁꯤꯡ ꯆꯥꯛꯈꯨꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ ꯁꯤꯖꯤꯟꯅꯔꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡꯗꯁꯨ ꯈꯔ ꯍꯦꯟꯅ ꯀꯦꯌꯔ ꯂꯧꯍꯟꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗꯕꯨ ꯑꯣꯏꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯒ꯭ꯌꯥꯁ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯃꯛꯇꯗ ꯊꯝꯖꯅꯤꯡꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕꯁꯤ ꯏꯌꯥꯝꯕ ꯍꯨꯔꯨꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯦꯠꯆ ꯅꯨꯃꯤꯠꯁꯤꯗ ꯁꯦꯃꯤꯐꯥꯏꯅꯦꯜ ꯅꯨꯃꯤꯠꯁꯨ ꯇꯥꯏ ꯍꯥꯏꯀꯣ ꯁꯦꯃꯤꯐꯥꯏꯅꯦꯜ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯇꯤꯝ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯅꯥꯀꯟꯗ ꯀꯔꯤꯒꯨꯝꯕ ꯂꯦꯞꯄꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯃꯤꯠꯇꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯗꯨꯅ ꯐꯥꯏꯅꯦꯜ ꯃꯦꯠꯆꯁꯦ ꯃꯅꯤꯄꯨꯔꯅ ꯁꯣꯏꯗꯅ ꯋꯤꯅꯔ ꯑꯣꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯤꯡꯉꯝꯗꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯖꯥꯔꯈꯟꯒ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯐꯥꯏꯅꯦꯜ ꯇꯥꯕꯅꯤ ꯍꯥꯏꯔꯤꯕ ꯖꯥꯔꯈꯟꯗꯣ ꯍꯦꯛ ꯀꯥꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜ ꯁꯥꯟꯅꯕꯒꯤ ꯆꯥꯟꯁꯇꯣ ꯃꯗꯨꯃ ꯑꯩꯈꯣꯏ ꯏꯇꯥꯎ ꯍꯨꯔꯨꯁꯤꯅ ꯃꯥꯅ ꯑꯉꯥꯡꯁꯤꯡꯁꯦ ꯍꯦꯟꯅ ꯇꯥꯏꯠ ꯑꯞ ꯇꯧꯔꯒ ꯒ꯭ꯔꯥꯎꯟꯗ ꯂꯥꯎꯕ ꯈꯣꯡꯕ ꯁꯥꯟꯅꯕꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯃꯥꯅ ꯍꯦꯟꯅ ꯄꯥꯝꯖꯕꯅꯤꯅ ꯃꯥꯅ ꯄ꯭ꯂꯦꯌꯔꯁꯤꯡꯗꯣ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯥꯛꯄꯒ ꯃꯍꯥꯛ ꯃꯦꯠꯆꯇꯨꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯥꯏꯅꯦꯜꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯃ ꯑꯩ ꯍꯥꯏꯖꯒꯦ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕ ꯍꯨꯔꯨ ꯂꯩꯕꯤꯔꯝ ꯇꯥꯔꯗꯤ ꯃꯅꯥꯛꯇ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤ ꯏꯊꯟ ꯊꯟꯕ ꯐꯤꯂꯤꯡ ꯑꯃ ꯁꯣꯏꯗꯅ ꯐꯥꯎꯔꯒ ꯍꯦꯟꯅ ꯁꯥꯟꯅꯕꯒꯤ ꯏꯅꯣꯠ ꯑꯍꯦꯟꯕ ꯑꯦꯅꯔꯖꯤ ꯐꯪꯕꯁꯦ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯦꯅꯦꯖꯔꯒꯤ ꯔꯣꯜꯁꯨ ꯌꯥꯝ ꯆꯥꯎꯋꯦꯅ ꯍꯥꯏꯕꯤꯕꯗꯣ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯣ ꯃꯍꯥꯛꯅ ꯂꯦꯞꯄꯤꯔꯝ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯒꯣꯜ ꯐꯪꯉꯝꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕꯁꯤꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯁꯨ ꯃꯈꯣꯏꯗ ꯇꯨꯛꯊꯕ ꯑꯃ ꯍꯥꯏꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯉꯝꯗꯕ ꯑꯃ ꯂꯣꯏꯅ ꯁꯣꯏꯗꯅ ꯁꯥꯟꯅꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯀ꯭ꯂꯥꯁ ꯑꯃ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯀ꯭ꯂꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯁꯣꯏ ꯂꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯂꯧꯗ꯭ꯔꯤꯕ ꯀ꯭ꯂꯥꯁ ꯑꯃ ꯅꯨꯃꯤꯠꯇꯨꯗ ꯂꯧꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯒꯤ ꯀꯔꯝꯕ ꯋꯥꯍꯩꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨꯕꯨ ꯏꯅꯣꯠ ꯄꯤꯕꯤꯈꯤ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯈꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯐꯥꯏꯅꯦꯜꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯊꯥꯔꯠ ꯄ꯭लेꯁꯀꯤ ꯑꯣꯏꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯖꯜꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯔꯦ ꯑꯉꯥꯡꯈꯩꯁꯦ ꯁꯥꯟꯅꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯏꯍꯥꯡ ꯍꯥꯡꯉꯒ ꯂꯩꯔꯒ ꯁꯥꯟꯅꯕ ꯄꯨꯔꯥ ꯊꯣꯛꯅ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯑꯗꯨ ꯇꯧꯔꯤꯕꯁꯨ ꯑꯩꯍꯥꯛꯅ ꯏꯇꯥꯎꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡꯈꯩꯁꯤꯅ ꯉꯁꯤꯒꯤ ꯃꯦꯗꯜ ꯑꯦꯅꯤ ꯑꯃꯗꯤ ꯂꯧꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯨꯔꯨꯒꯤꯗꯃꯛꯇ ꯐꯪꯅꯅꯕꯅꯤ ꯃꯗꯨ ꯀꯟꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯏꯅꯣꯠꯁꯦ ꯑꯩꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯕꯨ ꯌꯥꯝ ꯐꯖꯅ ꯃꯣꯏꯒꯤ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯗꯅꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯗꯨꯅ ꯑꯩꯈꯣꯏ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯑꯁꯤ ꯐꯪꯖꯕ ꯑꯗꯨꯃꯁꯨ ꯑꯗꯨꯒꯤ ꯀ꯭ꯂꯥꯁꯇꯨꯃꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯏꯍꯥꯡ ꯍꯥꯡꯅ ꯂꯥꯛꯄꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔ ꯂꯥꯛꯑꯒ ꯏꯌꯥꯝꯕ ꯍꯨꯔꯨꯗ ꯑꯣꯖꯥ ꯍꯨꯔꯨꯗ ꯀꯠꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯀ꯭ꯂꯥꯁꯁꯤꯃꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯣꯟꯖ ꯃꯦꯗꯜꯁꯦ ꯄꯨꯔꯛꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯃꯤꯟꯅꯕ ꯌꯥꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯍꯣꯀꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯨꯔꯨꯅ ꯂꯧꯕꯤꯔꯝꯕ ꯔꯣꯜ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯏꯌꯥꯝꯕꯒꯁꯨ ꯈꯨꯠꯁꯝꯅꯔꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤꯕꯅꯤꯅ ꯏꯌꯥꯝꯕ ꯍꯨꯔꯨꯁꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯍꯣꯀꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯍꯣꯕ ꯑꯃ ꯑꯩꯈꯣꯏꯅꯗꯤ ꯐꯤꯜ ꯇꯧꯖꯕꯅꯤ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯥꯝꯕ ꯍꯨꯔꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯀꯤꯁꯦ ꯃꯌꯥꯝ ꯁꯤ ꯐꯥꯎꯕ ꯂꯦꯚꯦꯜꯗ ꯀꯥꯔꯝꯃꯕꯅꯤ ꯑꯗꯣ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯔꯗꯤ ꯋꯥꯔꯅꯤ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯑꯍꯥꯡꯕ ꯑꯃ ꯃꯌꯥꯝꯗ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤꯌꯨꯅꯦ ꯁꯣꯏꯗꯅꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯈꯛꯇꯪ ꯊꯝꯕꯤꯌꯣ ꯃꯌꯥꯝꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯍꯨꯔꯨꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯍꯣꯀꯤꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯔꯩꯕ ꯆꯥꯕ ꯆꯥꯗꯕ ꯂꯩꯕ ꯂꯩꯇꯕ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯒ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯍꯧꯗꯣꯛꯆꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯑꯦꯀꯥꯗꯃꯤꯗ ꯃꯥꯅ ꯁꯥꯟꯅꯔꯝꯃꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯗꯨꯝ ꯇꯧꯖꯕ ꯑꯩꯅ ꯒꯨꯖꯔꯥꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯦꯡꯅꯕ ꯍꯦꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯕ ꯃꯄꯥꯟ ꯂꯝꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯐꯖꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯀꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯩꯈꯣꯏ ꯔꯥꯏꯠ ꯏꯟ ꯂꯦꯐ ꯏꯟ ꯍꯥꯏꯗꯅ ꯃꯥꯅ ꯁ꯭ꯇ꯭ꯔꯥꯏꯀꯔꯗ ꯑꯣꯏꯅ ꯁꯥꯟꯅꯔꯝꯃꯦ ꯑꯗꯣ ꯃꯍꯥꯛꯅ ꯁꯥꯟꯅꯅ ꯑꯩꯈꯣꯏꯒꯤ
ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇ ꯑꯩꯈꯣꯏ ꯁꯕ ꯏꯟꯁꯄꯦꯛꯇꯔꯕꯨ ꯃꯍꯥꯛꯅ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯃꯇꯝ ꯈꯔ ꯑꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯤ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯣꯀꯤ ꯄ꯭ꯂꯦꯌꯔ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯑꯔꯩꯕ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯆꯥꯕ ꯊꯛꯄ ꯑꯗꯨꯝꯇ ꯑꯋꯥꯕ ꯈꯪꯗꯒꯩ ꯌꯨꯝꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯔꯥꯞꯄꯗꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃ ꯊꯝꯃꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯅꯤ ꯑꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯃꯍꯥꯛꯅ ꯁꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯂꯩꯈꯤꯗꯕ ꯑꯁꯤ ꯃꯦꯟꯁꯟꯕ ꯉꯝꯃꯔꯣꯏꯗꯕ ꯌꯥꯝꯅ ꯍꯥꯡꯅ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯃꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯍꯥꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯌꯥꯝꯅ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔꯗꯤ ꯂꯥꯏꯀꯠꯅꯔꯒ ꯂꯩꯗꯅ ꯃꯇꯝꯁꯤꯗ ꯏꯌꯥꯝꯕ ꯍꯨꯔꯨꯅ ꯍꯥꯏꯕꯤꯔꯝꯕ ꯇꯥꯛꯄꯤꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯇꯥꯛꯄꯤꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯀꯣꯂꯦꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯇꯤꯝꯕꯨ ꯂꯨꯆꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯅꯦꯖꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯣꯆ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯊꯝꯕꯤꯔꯝꯃꯤ ꯑꯉꯥꯡꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯁꯤ ꯇꯧ ꯈꯣꯠꯂꯨ ꯑꯗꯨꯗ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯒꯥꯏꯗꯀꯨꯝꯕ ꯇꯧꯔꯝꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯤ ꯔꯤꯒꯥꯔꯗꯤꯡ ꯉꯁꯥꯏꯒꯤ ꯍꯣꯀꯤ ꯃꯦꯆꯦꯁꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯅ ꯍꯣꯏ ꯃꯍꯥꯛꯅ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯑꯕꯐꯥꯎꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯌꯥꯃꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯃꯛꯇ ꯁꯣꯛꯄꯁꯦ ꯁꯣꯛꯆꯖꯅꯨ ꯑꯉꯥꯡꯗ ꯁꯥꯟꯅꯕ ꯑꯉꯥꯡ ꯁꯣꯛꯍꯧꯗꯕꯁꯦ ꯃꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯔꯝꯗꯤ ꯑꯉꯥꯡꯗ ꯁꯣꯛꯑꯒꯗꯤ ꯄꯨꯔꯥ ꯂꯥꯏꯐꯇ ꯀꯦꯔꯤꯌꯔ ꯃꯥꯡꯗꯣꯏꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏꯗ ꯁꯣꯛꯄꯁꯦ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯉꯥꯡꯈꯩꯁꯦ ꯃꯤ ꯑꯣꯏꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯁꯥꯗꯣ ꯑꯅꯥꯕꯕꯨ ꯈꯪꯗꯒꯩ ꯃꯦꯠꯁ ꯂꯩꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯑꯩ ꯂꯥꯛꯑꯒ ꯑꯗꯨꯝ ꯄꯥꯎ ꯇꯝꯖꯩ ꯑꯗꯨꯝ ꯁꯤꯅꯤ ꯍꯥꯏꯗꯅ ꯂꯣꯏꯅ ꯇꯧꯖꯩ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯄꯣꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯈꯪꯗꯈꯩ ꯆꯥꯛꯁꯦ ꯃꯥꯗꯤ ꯌꯥꯝ ꯆꯥꯒꯜꯂꯦ ꯆꯥꯛꯁꯦ ꯐꯨꯜ ꯆꯥꯔꯤꯉꯩ ꯆꯥꯛ ꯆꯥꯅꯕ ꯆꯥ ꯊꯛꯏꯉꯩ ꯑꯗꯨꯝ ꯆꯥꯔꯤꯉꯩ ꯑꯗꯨꯝ ꯍꯔꯥꯎꯔꯒ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅ ꯏꯇꯥꯎ ꯕꯤꯁꯀꯨꯠ ꯈꯤꯇ ꯆꯥꯖꯒꯦ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯃꯦꯟ ꯅꯔꯁꯇꯣ ꯀꯧꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯕꯨꯕꯨꯛ ꯆꯥꯔꯒ ꯍꯛꯆꯥꯡꯗꯣ ꯀꯔꯤꯝꯇ ꯋꯥꯗꯈꯩ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯔꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯁꯨ ꯍꯣꯀꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯤꯂꯀꯥꯟꯇ ꯍꯣꯏꯅ ꯂꯤꯠ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯑꯋꯥꯡꯕ ꯊꯥꯛꯇ ꯍꯧꯖꯤꯛ ꯀꯥꯅꯕꯁꯨ ꯍꯣꯠꯅꯔꯤꯀꯣ ꯍꯟꯗꯛꯀꯤ ꯑꯣꯂꯦꯝꯄꯤꯛꯇꯁꯨ ꯑꯗꯨꯝ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯗꯅ ꯑꯆꯧꯕ ꯃꯤꯡꯆꯠꯅꯤ ꯄꯨꯔꯛꯏꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯍꯣꯀꯤꯒꯤ ꯋꯦꯕꯁꯤꯁꯨ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯁꯤꯗꯒꯤ ꯍꯧꯗꯣꯛꯆꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯁꯤꯗ ꯊꯋꯥꯏ ꯌꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯑꯣꯂꯦꯝꯄꯤꯌꯟ ꯐꯥꯎ ꯄꯨꯊꯣꯔꯛꯏꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯒꯤ ꯊꯥꯛꯁꯦ ꯅꯦꯝꯗꯦ ꯍꯥꯏꯕ ꯌꯥꯔꯦ ꯋꯥꯡꯉꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯣ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯣꯀꯤ ꯍꯥꯏꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠꯁꯦ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯐꯤꯜ ꯇꯧꯖꯕꯅꯤꯀꯣ ꯏꯁꯥꯅ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯣꯆ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯣꯀꯤ ꯍꯥꯏꯕ ꯃꯁꯥꯟꯅꯁꯦ ꯈꯔ ꯃꯤꯔꯥꯏꯕꯤꯕꯒꯤ ꯃꯑꯣꯡ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯁꯥꯟꯅꯁꯤꯡꯗ ꯍꯥꯏꯕꯗꯤ ꯐꯨꯠꯕꯣꯜꯗꯗꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯕ ꯑꯗꯨꯝ ꯎꯖꯩꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯍꯣꯀꯤꯗꯁꯨ ꯑꯗꯨꯝ ꯑꯗꯨꯃꯛꯀꯤ ꯋꯦꯕ ꯂꯥꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯇꯧꯍꯟꯅꯤꯡꯕ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯂꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯍꯣꯀꯤꯒꯤ ꯁ꯭ꯇꯦꯇꯁꯀꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯒ ꯀꯃꯥꯏꯅ ꯃꯃꯥꯡ ꯀꯥꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯦꯂꯦꯟꯖꯦꯁ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯣꯀꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯍꯨꯔꯨꯅ ꯃꯥꯅ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯠ ꯑꯣꯏꯅ ꯃꯥꯅ ꯊꯧ ꯄꯨꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯅꯤꯄꯨꯔ ꯍꯣꯀꯤꯒꯤ ꯑꯣꯏꯅ ꯔꯟ ꯇꯧꯖꯔꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯈꯤꯇꯪ ꯄꯩꯁꯥ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯂꯦꯌꯔꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯁꯅꯦꯜ ꯆꯠꯄꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯁꯦꯜ ꯈꯥꯏꯔꯒ ꯂꯩꯖꯕ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜꯁꯦ ꯑꯉꯥꯡꯈꯩ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯇꯥꯎ ꯍꯨꯔꯨꯅ ꯃꯃꯥꯡ ꯊꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯍꯥꯏꯕ ꯏꯚꯦꯟ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯅꯤ ꯀꯦꯁ ꯇꯧꯅꯕꯒꯤ ꯑꯃꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯁꯨꯝꯕ ꯇꯥꯂꯛ ꯑꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯕꯗ ꯅꯦꯁꯅꯦꯜ ꯆꯠꯄꯗ ꯁꯨꯝꯕ ꯃꯌꯥꯝ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯃꯔꯝꯗꯤ ꯍꯣꯀꯤ ꯁꯥꯟꯅꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕꯅ ꯑꯅꯝꯕ ꯉꯥꯛꯇꯅꯤ ꯅꯦꯁꯅꯦꯜ ꯆꯠꯄ ꯀꯥꯟꯗ ꯇꯤꯀꯦꯠ ꯑꯞ ꯗꯥꯎꯟꯒꯤ ꯄꯩꯁꯥ ꯁꯨꯝꯕ ꯄꯩꯁꯥ ꯂꯩꯇꯕ ꯇꯥꯏꯃꯤꯡꯗ ꯑꯗꯨꯃꯥꯏꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕꯁꯦ ꯁꯨꯝꯕ ꯊꯦꯡꯅꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯑꯣꯂꯤꯝꯄꯤꯌꯟ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯊꯣꯛꯏꯕ ꯑꯁꯤꯒꯨꯝꯕ ꯍꯣꯀꯤ ꯑꯁꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡ ꯍꯣꯀꯤ ꯂꯚꯔ ꯃꯌꯥꯝꯅ ꯃꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯅ ꯐꯖꯅ ꯍꯦꯟꯅ ꯑꯃꯨꯛ ꯆꯥꯎꯈꯠꯅꯕ ꯑꯗꯨꯃ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯨꯔꯨꯅ ꯍꯣꯠꯅꯕꯤꯔꯝꯕ ꯃꯥꯅꯗꯤ ꯃꯪꯂꯥꯟ ꯑꯣꯏꯅ ꯃꯪꯕꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯩ ꯃꯥꯅ ꯄꯥꯏꯈꯠꯄꯤꯔꯝꯕ ꯊꯕꯛ ꯄꯥꯏꯈꯠꯄꯗꯤ ꯍꯧꯔꯝꯂꯕ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯍꯧꯗꯗꯅ ꯑꯩꯈꯣꯏꯒꯤ ꯍꯩꯁꯦ ꯊꯥꯔꯒ ꯃꯍꯩ ꯆꯥꯗꯅ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯀꯔꯤꯒꯗꯤ ꯂꯩ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯇꯥꯡ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯈꯪꯕꯤꯕ꯭ꯔꯥ ꯅꯣꯂꯦꯖ ꯂꯩꯕꯤꯕ꯭ꯔꯥ ꯍꯣꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯟꯆꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯅꯨꯄꯤꯒꯤ ꯑꯗꯨꯒ ꯁꯦꯅꯤꯌꯔ ꯅꯦꯁꯅꯦꯜꯗꯁꯨ ꯃꯍꯥꯛꯅ ꯃꯦꯅꯦꯖꯔ ꯑꯣꯏꯗꯨꯅ ꯏꯕꯥꯅꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯀꯜꯂꯤ ꯌꯥꯝ ꯑꯩꯈꯣꯏ ꯃꯣꯠ ꯃꯥꯟꯅꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯣ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯆꯠꯄ ꯀꯥꯟꯗ ꯅꯦꯁꯅꯦꯜꯒꯤ ꯇ꯭ꯔꯥꯏꯜ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯣꯀꯤ ꯏꯟꯗꯤꯌꯥꯅ ꯁꯦꯂꯦꯛꯁꯟ ꯐꯪꯉ ꯏꯟꯗꯤꯌꯥ ꯒꯦꯝꯁꯤꯐꯥꯎꯗ ꯏꯟꯁꯤꯜꯍꯧꯔꯒꯗꯤ ꯑꯉꯥꯡꯈꯩꯁꯦ ꯃꯤ ꯏꯟꯗꯤꯌꯥ ꯐꯪꯉꯒ ꯃꯤ ꯑꯣꯏꯅꯅꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯆꯧꯕ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯉꯥꯡꯈꯩꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯆꯠꯄꯗ ꯈꯟꯅꯅꯕ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯤ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ ꯑꯉꯥꯡꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯏꯟꯗꯤꯌా ꯒꯦꯝ ꯌꯥꯎꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄ꯭ꯂꯦꯌꯔ ꯐꯪꯕ ꯑꯗꯨꯒ ꯑꯐꯥꯎꯕ ꯄ꯭ꯂꯦꯌꯔ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯧꯖꯈꯤꯕ ꯑꯩꯒꯤ ꯑꯉꯥꯡ ꯁꯦꯝꯕꯤꯔꯝꯃꯒ ꯑꯩꯅ ꯇꯧꯖꯔꯛꯑꯒ ꯁꯦꯝꯖꯔꯛꯄꯅꯤ ꯍꯥꯏꯕꯗꯨꯃ ꯃꯗꯨꯃ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯥꯅꯤ ꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯍꯣꯀꯤ ꯀꯣꯆ ꯑꯃ ꯑꯣꯏꯅꯀꯣ ꯌꯥꯝꯅꯁꯨ ꯏꯌꯥꯝꯕ ꯍꯨꯔꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯔꯛꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯌꯥꯝꯕ ꯍꯨꯔꯨꯅ ꯈꯟꯖꯔꯝꯕ ꯃꯪꯂꯥꯟ ꯍꯥꯏꯇꯥꯔꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯣꯀꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯅ ꯀꯔꯤꯌꯔ ꯑꯣꯏꯅ ꯁꯦꯝꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤꯁꯨ ꯑꯣꯏꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯃꯈꯜ ꯑꯃꯅꯦꯕ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯂꯥꯟꯊꯦꯡꯅꯕ ꯃꯈꯜ ꯑꯃꯅꯤ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯑꯒꯗꯤꯀꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯀꯦꯔꯤꯌꯔ ꯑꯣꯞꯁꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯦꯔꯤꯠ ꯑꯣꯏ ꯐꯪ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯊꯕꯛ ꯆꯪꯕ ꯈꯣꯠꯄꯗ ꯁꯝꯅ ꯏꯌꯥꯝꯕ ꯍꯨꯔꯨꯁꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯊꯥꯛꯇ ꯆꯪꯉꯨꯔꯦ ꯊꯕꯛ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯩ ꯏꯌꯥꯝꯕꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯦ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯍꯣꯀꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯗ ꯀꯔꯤꯒꯨꯝꯕ ꯆꯪꯉꯛ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯤ ꯇꯧ ꯍꯥꯏꯕꯅꯆꯤꯡꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯩ ꯍꯥꯏꯅꯤ ꯃꯦꯁꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯗꯚꯥꯏꯁ ꯍꯥꯏꯒꯗ꯭ꯔꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯚꯔꯑꯣꯜ ꯑꯦꯖ ꯑꯦ ꯍꯣꯜ ꯍꯥꯏꯇꯥꯔꯦ ꯍꯣꯀꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯁꯥꯟꯅꯁꯤꯡꯗ ꯂꯥꯛꯄꯁꯦ ꯄꯨꯂꯞ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤꯗ ꯄꯨꯂꯞ ꯍꯥꯏꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯣꯀꯤ ꯍꯥꯏꯕ ꯃꯁꯥꯟꯅꯁꯤꯗ ꯕꯦꯁ ꯇꯧꯔꯒꯗꯤ ꯊꯝꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯝꯕꯔ 1 ꯃꯦꯟꯇꯦꯟ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯗ ꯍꯥꯏꯖꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯁꯤꯡꯅ ꯑꯅꯝꯕ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤꯁꯤꯡ ꯑꯁꯤ ꯅꯍꯥꯟꯋꯥꯏꯔꯣꯝ ꯊꯥꯏꯅ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯔꯐ ꯂꯩꯇꯕ ꯑꯗꯨ ꯒ꯭ꯔꯥꯎꯟ ꯂꯩꯇꯕ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕ ꯑꯁꯦ ꯑꯐꯥꯎꯕ ꯑꯣꯂꯤꯝꯄꯤꯌꯥꯟ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯣꯀꯤ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯗꯨꯒꯨꯝꯕ ꯁꯥꯟꯅꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯤ ꯑꯣꯏꯅꯅꯕ ꯆꯤꯡꯈꯠꯄꯤꯕꯗ ꯊꯧꯗꯥꯡ ꯑꯗꯨꯃꯁꯨ ꯂꯧꯍꯟꯅꯤꯡꯉꯤ ꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯛꯄ ꯋꯥꯍꯪ ꯑꯃ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯅꯁꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯨꯔꯨꯁꯤꯒ ꯇꯣꯏꯅ ꯂꯣꯏꯅꯕꯅꯤꯅ ꯃꯥꯅ ꯐꯤꯜꯗꯕꯨ ꯑꯣꯏꯔꯁꯨ ꯑꯃꯗꯕꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗ ꯈꯔ ꯍꯦꯟꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯔꯤꯅꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯦ ꯂꯣꯏꯁꯤꯜꯂꯛ ꯃꯍꯥꯛꯅ ꯇꯣꯏꯅ ꯂꯥꯎꯒꯟꯕꯁꯦ ꯑꯉꯥꯡꯗ
kanna haigan base hey mi oinu hey mi oinu ne mi oina ba afaw player sanau ne he si matam len bagi sanaba du tawganu mi oina na ba sanau afaw India ke mo bhangnana ba sanaba India bhangnana ba adu oyo adu na tabududi matam manghan gano discipline laitaba ground la kanu haidana aduma itaw Leikhidraba itaw sina aduma yam kana nang gaida adwaina haibiram Nungajay Iyamba nasu ngasi matam khara kai thokpiraga Singjamei 360 program asibu nangnaba lakpiba koi Iyamba hanan thagatchari do itai mamtak somna kanda lakpibu ne akoi Singjamei 360 maikaidagi Iyambagi ngasagi Shradha numitta koi hai lai khara do isu lai nanaba haitai mateng khatang angjaramge itai madoina kacharamagi tamo sapak mutak osidoi lakpira tamo iten changamdo mayam nasu Singjamei 360 live biriba mayam nasu koi Singjamei 360 ngasi lakchariba program ase mayam akoi iramdam Manipur sigidamakta kogi makhal gi lan thengnariba mayam sigi manungda sana khotnabagi lamda maroina hockey haiba masana sida thawai hakchang yauna kathok piramba adogomba yamba priyo mayamna huru hai khangna birimba yamba huru nomai themna Leikhidraba mahakna kogi sanaroi singsibu guide torga pujarubada laibak thiba thodok amadagi gas na maram oraga mayam chakthek pa khotokpa aduna maram oibadagi Leikhidraba Eyamba Huru ki sangai dalaksa duna tungda horok liban ha sing da maroina hockey sanari bana ha sing sida yamba sina pamjaramba thabak thoram singbu nisingjaba amadi imung manungi mioi singa unajaduna yamba sina piklingai de hauna kari thabak thoram singda thawai hakchang yauna pamna chenbiramba amadi Eyamba Huruna pamna chen chongjaramba maroina sana khonabagi lamda football bu pamjaramba hockey bu pamjaramba artist bu pamjaramba amadi mi mana mateng pangba mi khana chaina thorok pa matam da so Eyamba Huruna bu changchal laga hekta mai pa i haibu na chingba natragana mi ama rescue tawba haibe turen da mi ama ta khre natragana thiba khangje hai matam da Eyamba Huruna hek changchal laga hekta phangba any problem ama lak matam da khana chaina ba thorok matam da Eyamba Huruna bu yaw kita ga di soidana mai pa kani haibe ga chepa thajaba leibiramba Eyamba Huru sina ekhoi gi irakta leitrabada ahangba madi soidana leire ahangba madi soidana feel tawre haibasi lewa miyam law thokchana bagi dama Singjamei 360 mai kaidai laksabani mayam nasu maruina ngasigi program asi yengbiro mayam nasu Eyamba Huru gi damakta well wishes mayam leibirangani amadi ngasigi program si yengbiro matungda adongi thamoida kari phawbiribano haibadusu comment section na thambiramba galoinana share amakhaktang tawbiraga Eyamba Huru gi damak mahaki thawai merelna koi Leikhidraba mahaki thawai merelna sembiba mapogi mafamda ingna chikna leirunaba amadi ingna wakal laitana pothajaruna bagi damak mayamna nusibo hai pareng amom tam thambiraga share tawbiramu hai fam asisu mayam fam thamjage aduga losilakpada mayamna su share tawbi matam da mahaka naknana loina biramba maru mapang singda paujil amadi yohon biramu madudi mayam hokhiba tang mapanda Eyamba sigi asti gi oiba thabak thorom sing pangthoktuna lakliba tang 13 thangja numita Eyamba sigi aroiba Shradha tabani mayam numisidasu mayam soidana maka Eyamba sigi loina biramba marup mapang sing sagina tegi boiler su marup mapang sing mahaka loina biramba to na tina biramba mioi khudingmakna Eyamba sigi damakta laimana amatang katpa lakpiyu haibasi su koi Singjamei 360 gi maikaidagi miyamgi mafamda imung manunggi ayabaga lawjarabaga loina lawjaraba matungda miyam fam thamjabani mayam bomukhana Singjamei 360 maikaidagi losilakpagi tanja su yoksalaklabanina mukhana khurumjari